Mayabu Kurumjari and a very good evening. Epom Bidia Miang Tabil Bum the Mapu Ahan Maktada, Suraj Kongban Tavam, Taram Nokcha Bagalon in Ikai Kumbuchuri, Nasi Miam with the Mukta Epomidiana, Yamna Top Topa, Yamna special about Wigi Epishodama, Mayam with the Mukta podcast, Puzaduna luxury, Equigi film industry da Amukta Sutoki Driba, Equigi Manipur Sida, Equigi Inona, Mayam the Gitop Topa, Magunyam later, Ama, Mayam with the Mukta Putuna luxury, have the film THAWAIGEE THAWAI si Lilagi Kutanga Hana Mayamda. Perform to from Matunda Mayam approve or Biraba Amadi Mayam Nushiduna, Equigi THAWAIGEE si film da on Tok Charaga, Mayam Gidamakta Muk, Akegi, Kudol Tamzavani, THAWAIGEE THAWAI, Mayam Sungso Soidana, Yang Naba, Akegi, same Sadana Labiro, Habi THAWAIGEE THAWAI, Hyper Films, Equigi Epom Media, the Su, Epi Kutanga, special release of date 28, Lagdiba 28 November game, midnight, Akegi. Iraiga Tangzagi Lonaba midnight, the Queen released on the Damaka same Sadana Lozere, Mayam Sungso Soidana, pre-book to Biro, pre-book to the Makasokona discounted rate. Only 109 rupees the Mayam that Quina, Pizza Gadolba pre-book key, a quiggy offers my lobby horo Lonena, THAWAIGEE THAWAI, Hibasi, a quayang Hudaba Singadi, Sungso THAWAI de Chaklani, a quiggy THAWAIGEE Sida, Yamnamaru or Ribasi, Manipur Su, Amukta Sutoki Driba, Amadi, Pretibigo and a Su, film world Sida, film industry, the Amukta Sutoki Driba, Hibadi, Yamna Top Topa, Yamna Magun Later, Walgi, Ahan Wena Potokchaba, THAWAIGEE, Hibadi, a quiggy Lilagi, a quiggy artist Mayamna, Nupis Yaudana, a quiggy Nupa Singa, Amadi, Lilagi, Nupis. Sabi Singa, Loinana Dang Namba, Loinana, quite a top topa Amana Hybidi film Sida, Aquina screen Doba, Aquina Mayamda, picturized over Matamda. Nupi Hybasigi Kanosima, Akagi, Habok Dagi, Lambi Chatpadagi, Hospital Dagi, Akagi, Market Dagi, areas Kuding Maksida, Nupi Hybasima, Sunyao Yaug Dabida, Yam exclusively, Nupang Aktagi Oba, Lilagi, Nupi Sabi Sing Sina, Nupigi Ro Lauraga, Adugum Laba, Akagi, Yamna Top Topa, Yamna Magun Laidaba, THAWAIGEE THAWAI, Mayam Sungso Soden, Prebook Tobiro, Aduga, THAWAIGEE THAWAI si, Mayam Nasu, Kambiba Kayamasu Yabiram Gani, Kambi Driba Sing Nasu, Akagi, THAWAIGEE THAWAI si support to Mayamda Equigi Manungda Lady ba Equigi message Equigi Lilasidagi film the Ontropo Matamda Magi happy ba Magun Sing do Mayam so than a young bidaga comments Kayama Supibira o Loina Nangasi Ipo Mediana Queen a Sigi platform Sida THAWAIGEE cast and crew have the film Sigi Maru about Lauruba Equigi Matam Kaitopira Singer Unabagi Kudong Chavamus luxury studio Lexin and Labida Mayam the Sector Cherake film THAWAIGEE THAWAI Sungso Soidana Mayam Yanginaba pre-book Tobiro Aduga film Sida Saktam Langba Amading a Sigi overall guidance Amadi Magi extra talent Mayam energy Mayama Putoga Mayamda Akogi Sebato Biriba Dugumda Yam the Magun later Ozaniko Ozasi Han Makta the Hana introduced Ogde Oza Bozi Ningombam Oza Bozi Ningombam si film Sidasu Mana overall guidance Hybrid direction Gisu Equigi director gi Kanosu Paibiri, editor su, editor biri, cinematography su, adagi fight, adagi say yauri bedusu, composed to biraga, screenplay to biba, Loina Yam the Maru oiba. THAWAI oiba cinema producer masu oibiribani aduna mayamna ekhegi oza bozi Ningombam si hegot baga like sung to view haina I request samtang tawzage oza butaram nokcheri Oza Boji si ekhegi mayamgi sebasida ekhegi yamna ka hena khut se hena tingthoga ekhoi khut ani pan bada khut ani dagi hendokpa khut chama palaga seba tobi mong do uzai oza ekhoi si khangbi ba kyam su lerani adubu oza gi ekhoi ngasi gi platform sida introduction macha matang haibadi oza na ekhoi film sigi matang da ekhoi message pinning ba film sida hena ekhoi na impactful ohen basi kamain oibano habno oza gi ba samlaba warol tang galoina na introduction cham tang thambiyo film sigi impact oiba hairagadi namjariba film se haibadi lila wina hamda puthokre mayam lila wina khoi yamna phawgre manipur bumda mayam ni yam pamna khiba lila moigre aduduga aina khoina film sima semkalage film sima namage khanba matam sida ju yamna pakhatkiba phawi kaino de yamna powerful oikhra yamna phawgraba lila ma aingonda Haibidi Khoigi Manipuri Han Sagnaira Layraba Khoibaja Mayam Khoigi artist Kumi Mayam Jingje Makhoiga Puna Tana Zaraga Makhoino Jekep Toroktina Nilazima Aina Tokjagi have the Khoiga Kunjo Hoi Muinazu Yabiduna Ingonda Taja Viduna
ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯄꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯏꯝꯄꯦꯛ ꯐꯪꯈꯤꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯦꯛꯁꯦꯞꯇꯦꯟꯁꯁꯦ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯏꯝꯄꯦꯛ ꯑꯃ ꯐꯪꯗꯨꯅ ꯑꯩꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯀꯩꯅꯣꯃ ꯏꯊꯤꯜ ꯑꯃ ꯌꯥꯝ ꯀꯟꯅ ꯐꯥꯎꯈꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯦꯟꯂꯤ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤꯗ ꯑꯌꯥꯝꯕ ꯅꯠꯇꯕꯤꯗ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕꯗꯤ ꯃꯥꯟꯈ꯭ꯔꯒꯤ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ नुपा हाइबा लेते नुपाना ओइरगसु नुपी साबा ngमगदि कैरेक्टर साबा ngambado adu poto ngamhanba poto oigibado adu oiba ngamgadra haiba potuna sigi film sigi impact se admaina oina khara thamningi aduga film ji overall yenga matungda yauriba message se aina haijau hairagadi sigi post da film ji yengbiraga mayamna decide tawbiro mayamna khanbiyo khangbiba oiragadi si khoi ipo media gi through da oiragsu thari app singji da message oina ibiraktuna khoi da khangan midune na pamje मथंग सिदी मयामनसु अखोगी अदुकी मतिक यामनसु पामनरिबा अदुगा ओजासी ngасidi mayamgi mafamda masak asengbro thoga khoi studio da leibirabani adu mayamna ojagi character si chusan mangidana ojasi gi matau tamjau haiba yumba londa kaya ama mayamna example pinariba ojasi akhogi society da manipur society da specially akhogi yum ama pamda matamda mama amana logadaba role si aduki matik ojana afaba phataba adagi akhogi different characters mayam loraga society sida message kaya ama su pi khraba adugum laba mayamgi oja Robindro langthabal oja se adum kano oiramdo mali film sida su mama gi role lobiramdo mali film THAWAIGEE THAWAI ni sida oja sigi matang sida oja gi oiba ko akhogi mod haibadi film se top ama oibanina ojana si karam ba mongda ojana accept torga role se karam mongda akhogi deliver to bi bage haibdum jo kitang samlap thambiyo hai ahan ba muktada ipo media bu yengbiriba bior sing bu khuding makpo ai konona ikai khumna butchari taseng na harbada akhogi sumang lila do ina puthokraba manipur state kala academy na puthokpigiba festival da akhogi ahan ba mana pibi khraba dugumba okramgi oja kunjoni biba THAWAIGEE THAWAI haiba lila se sumaina akhogi film version da onthoksi haidana akhogi director oja buji ga dmai tora tana jaraga admain puthokjagi ba film ni taseng namak hairgadi film si manipur da natana prithvi gi mafam atai da puthokpasi amukta akoina pau tajagidri aduna manipur da di ismaina ahan boina puthokse haibadu da dugi matik thawai yauna honajagi taseng namak hairgadi machanu pi luhonga dauruba matamdu da mama ga loinana magi on port yengba chatpa marketing chatmina na ba khona na ba haidana tawraga mama na lehoraga moina marketing yengba chatkeba smain tawdana machanu pi do da garina thoma me leite haidana paula kandu da society sida karamba mama na masigi pauji tara kandu da kari oiramgadage haibado mayamna film jenga khangbigani ai ju aduki matik yamna akhogi heart and soul yauna reality rom da pusanana ba khona bada yam kanna thawai yauna khonaraga ekti tawjagi bani adu mayamna pembi da ba tongan ba mani ai gi wainadi yamna thawai yauna khona jagi haiba tare ओजाबो याम थागा चरी हाबदी ओजाना अखोगी फिल्म सिदा अदुकी मते यामना थवा यावना मयामगी दमकता सेवा तोबिगे दमकता सो अखोने थागा चरी लोइना मयामना सु सुसो सोइदना पाम्बिगेनी हाइना थमजनी ओजा हाबदी ओजा होगी फिल्म से टॉप टॉप अमा ओइबनिना मयामदगी हाबदी फिल्म गी वारी मकता सु तोखरो हाबदी टॉप टॉप डिजाइन अमदा लाकपनिना समथिंग डिफरेंट ओइबा समथिंग unique oiba madi oidoribani mayam se adum yengbada adum pengani haina su thamjaningi haibadi oja hoise aduki matik sigi field sidadi champion oraga lairabani mayam ne hena khangnarabani adubu mayam gi asoi angam anaba yek pipe si yaurokpani na khara wat khiba khara ama haidi machu makta su mi lomsi iman manana pamdabani na machu gi matangi adugumba mangaire moina pamoida baibasi haina aidi am confident na haijaningi haibadi ozagi acting da ozagi deliver tawkhiba mayam juda kaisu sungsoi soidana oza nopamoi haina thamjage mayam su sungsoi soidana ozana hairibasida ozagi akhoi film si THAWAIGEE THAWAI hairibasi ai hana su haijakribaduni haibadi mayamdagi akhoi wall sida यामना टॉप टॉप अहानबा लीलागी ग्रुप हाइबदी नुपा सिंग अखोगी लीलागी नुपी साबी सिंग तरोगा नुपी अमत्त यावदबिदा पुथोकिबा सिनेमा यामना अखोगी पृथ्वी सिदा ख्वाइदगी अतांगबा फिल्म अमनी हाइना थमजगे मथंगसी अखोगी मयामनासु हेक उबदा वाव दि हाइरदबनी आइसु दुम ngасai लाकोदा वाव दि दुम हाइरबनी मयामनासु अखोगी हेनासु खंगना बिरिबा मयामना नुंगसिना हेरामोती हाइना मयामना नुंगसिना सोनबिबा अदुगुमलबा ओजानी ओजा थोंग्राम हेरामोती ओजा
Oza Hiramoti busu taram nokchari aduga oza si ngasi se akhoi gi masa se nungaite haina su adum akhoina haijabadagi adum yaudaba yade haina mayam gi seba tawbu haina masi lakpani adubu manadi akhoi gi studio da lakpada akhoi si masa ngamdabanina sakka se ga thijan gadra in khalle mayam comments am tawbiro si sakse kadai da thidoino aduki matik phajakhre aduga hekta changkholaga magun se aduki matik leikhre aduna cinema dadi makeup ka kha toromdoini amuhena magun se hena highlight toromdoini aduna oza se mayamna su ozabu nusibiba ozabu pambiba su kokthong amani ko ozage nusidaba haise masing thiba bu yagani ozana seba tawre iba mayam si akhoigi angangi londagi ahangi londagi mayai oiba londagi aduki matik oza se yabiduna laklibani ko ozagi seba se aduki matik mayamna approve tawribani akhoigi society da adu ozana hawjiki film Thawaigee Thawai ni sida ozana lorom doisi akhoigi heroine phajabim gi role amde lorom doini mayam se mayam adum akhoina imagine to biro karamba mongda taromgani habasi ozana lobi riba role se akhoigi thoibinau haibagi role ni aduga sigi role sida akhoigi mayam da hena akhoigi kano tobasi yamna mayamna nungai gadobasi role sida Thawai amana sigraga amana Thawai changbagi role kharasu yawbanina mayam film do yengkanda hena maru oina अखोगे मिट सु पेन दोइनी अदो वखल सु नुंगाइ दोइनी अदुना ओजाना साकिबा थोबिनाउ से सिगे मतंग से ओजाना करम रोल लौगी हाबदुमसु ओजागी इंट्रोडक्शन सि मचा मा पिबिरगा को ओजागी अदुगा थोबिनाउ गी रोल से ओजादा पिरकपदा अदुगा फिल्म सिगी ओवरऑल सिदा ओजासी कमाइना रेट तौनिंगी अमदी एक्साइटमेंट नि कंपलसरी यावरमनी फर्स्ट ऑफ इट्स काइंड ओइरबनिना सिगे मतंग समलप खरदंग थम्बियोजा Thank you. Ipom media wing video by channel pono mo po han mamaktada Hiramoti Thoudam na ikok na kurum jari kai kono bu jari mayam na nung shibyu support to bio hai ba senata no pai le shade ta seng na isa seng asi se layo hodana lei bane adubu asi se ipom media ge khoi gi thawai gi interview ma lei bi da ba ya de ha ba gi khoi gi ningombam gi ozabo zina smile habirak patagi ese wana asidi amuk postpone tok pai sa ai tom dana sangdraga mi ngondom postpone tok ba nuai te haidana goli chasalaga ngamdana lakchabane adubu aina thawai gi thawai hariba shumang lila da kumjakhiba akhoi gi shumang lila du da best actress phangjakhi adugi shumathakta akhoi gi shumang lila da su best play ta gi ba shumang lila ni 2018-19 adagi batch admai oi malek aduga aina sigi sida thoibinau hariba shumang lila da sana ki baduga film gi rom da tarak pasiga ani sigi khena ba kitang haijau haragana shumang lila gi sina mit no inu uhandoi ne vi khoina wakhal na dolan sagat pa kaido mafam amada tamna doini habase adum wakhal na dolan sagat laga tamna ba mal hanbudo adum ma pot oi doini aduga film gi sina direct magi kano da bu oiro amada bu oiro utningi ba singse direct utpa phangbanina sport chuma mafam chan lo ulak banina aki ba tu jungba mayam pho on ga da ba su film na di da ma de helamani haiba sa egi motani ko adamaina lei adu shumang ni la da su ki ba yaw su horon gi khatang di yaw bane ki ba khatang thriller oi ba do shumang la se thawai yenga chakhiba matamda lambi daga mamba jaga le da sai da mai laur adi ka mai to ba kan daga babong na tam khiba yam yawe bu ko si shumang la se yeng matamda aduga khoi gi handak thawai si gi trailer thadokpa matamda su mayamna asuki matik feedback phazana bibi gi haita shumang lila sagi and film ne puthorok pase yam ki behele se kainu si but ki film on lo on thora bra haina audience sin sina khoida sorry mane haide thriller do yaw banina thriller do yaw banina mayam but ki film on lo in tori si noi si kamai to bun ki wasam ki le hospital daga nami ba khole yo mayam sing do ano ada awai ba hospital la dura nang mok ta direct pusan bra kamai hangi ba wahang mayam se hangning bana loi ba do aina film da yenga khangbiro wari sang liraga yam sang na lira ani kai to dana mai wari sana ki bise ko kai oi ba ko adugo shumang lila dana adu yamna phazana ai khoina best actress pop phangjariba aduga sigi film sisu samna haibada akhoi gi mapalom daga competition guma taragadi kari guma khara award khara di phangba yabagi chance leigadra haibagi thamoi di kitang di leise adu kai gumba ge award ka tana baga waraga su ko festival guma ta ka ba yaraga su adu mai thamoi di khanje adu sigi shooting chema oina na bhana rakota da bozina khong khu pai dana takpi khiba ihing na hing sa khiba ai jungle daga chen bada akhoi gi ka hani tinghang me am yu ba
tinggang da 73 da kaya naman Euro mi khudang tang da akhoi marakta seto chen bagi admai da jungle lo bani na ka adu jungle chu ore kang chik pasu kongai sawana di am nungai basu thengnare awa ba sam thengnare shumang lila bo mu chatkadra film bo mu nam ba chatkadra adagi jagoi ki bo mu chen kadra makeup ki mu chen kadra ni hum thokna tum lai de adu hojikti mu suyum sum pala banina angang gi su hotna da ba de angang school mu thilamni adagi amu muktarom ni film bu chatkadra lila bu chatkadra angang thingda mamai mako yong haitani adu mayam na dum sigi se yeng biraga akhoi gi thawai gi thawai hariba film se yeng biraga mayam na feedback habiyo comment bibiro mo haizage thank you yam ngai je achum bani ozana hari se haibdi mayam na film se sagalak matamda matam changba energy changba aduga coordination changba film sida puthoi basi mayam gi pen ba hona bada adukimatik kok mayam ma chungchen naraga semgat khiba amadi akhoi gi hari sini hoji ozana thambiri ba oza Hiramoti thambiri ba jungle daga namba matamda akhoi gi ihing na hing saba ka hari se akhoi gi phagi natte cinema ama puthokwa matamda mayam gi seba tawsida akhoi se complete oina ba hona bada adukimatik film puthokwa matamda artist mayam gi contributions adagi technical non technical leriba singse adumakti yam wana yamna hona jaraga hona jabani habisi mayam khangmina bagi khudong chabuduni ozana thambiri base haibadi akoina film se yengma matamda film dudagi akoina phajaba khar lokhalaga phajada ba khar yauraga su ko hek comment se hekta akoina bad comments heta instantly heta thamjalluba akoina digest tawdabida akoina adu nainadabida hekta laksanba kayama yaudaba natte phajaba film kayama su akoigi bhaboki marakta su akhoi se moina misguide tawdaba adum yaudaba su natte aduna bhabok singsu gyan taminaba haibisi film am puthorokpa matamda adu kepting mayamda anoba test anoba mahau amadi anoba aikogi society da aikogi healthy oigadaba society da entertain tawgadaba motivate tawgadaba kayam puthokpanina mayamna manungi leba film gi matang sida aikogi oza Hiramoti na thambiba sida nunggi oiba athadu mayam khangmina si haisima thamjage aduga ngasigi aroibada aikogi guest oina yam special guest oina aikogi lengsen biribasina mayamgi oza Sur Athokpamni oza Sur Athokpam sina ngasigi akoigi thawai haiba film sida chingsom ba saraga akoigi role si achoba ma laraga mayam gi damakta support tobikhiba adugumlaba yamna nungshiraba ozani ozasina mayamda aduki matik ozagi play kaya ama mayamda seba tawkhare ahing nungthil khaidana haibadi ozase lilagi da anamba base torga mayam si hekta aki akhang yaudana ahing nungthil khaktana mayam gi damakta seba tawriba adugumlaba ozani mayamna su hena thodo hengdona nungsina sonabiriba ozani oza Sur Athokpam mayam gi damakta akogi sida lengselak pe damakta su ozabu su taram nokcheri oza thank you so much for your time aduga ozana akoigi ozasi adum hek lakpada adum hero adum oraga lae hero haise well groomed then yengbada kitang look se adum handsome oibasi mayam pamnei aduga mina pambasi hero gi style se adum khara lei type se khara mana muscular oiraga pambasu lei khara mana akoigi sleek oiraga yamna well groomed oiba pambasu lei ado mayam akoigi oza Sur Athokpam gi su mayam gi ngasigi akoigi viewers singda adugi mati tangkhai hena de sungsoi soidena pamgani haisima thajai aduga oza gi akoigi samlapa wakhalon film sida ko haibdi film se mayam gi top amu oirabanina oza su sigi team sida part amu oirabanina kitang di chawthokpam ni pom do wale oza se adna oza gi su kitang introduction ma chamatang thambiraga film sigi matang do oza gi yam pamjaba yawba ozana team se kamaina support to bigi haibdu matek tang thambiyo Thagachari Tamochuran aduga akhoi Epom media bu yengbiriba viewer mayam busu Sur Athokpamgi maike degi kokno khurumjari loina thagatpa phongdokchari film si aigi tasengna aigi lekai gi collect ni aigi yamba boji Ningombam mahagna overall responsibility lobiraga haitare ko any khoi menoda any department si yamana loina paibi bani film siga whole department haitare ko aduna tongan panjadraga su aina hanba makta daina credit si yamba boji Ningombam da pijage maram di siguma film ama koige da boji na puthorakani haibagi wakhalon si koi hana khalam de adubu suddenly kariguma thodo omli chilinau wakhal mana wa haigadra siguma wari se tawrubadagi puthoksi gaina tamona yam kanna aikoida support tawbiraga aina ngamni si aina recreate tawraga film lomda film gi version lomda puthokpa ngamni gaina tamogi aigi yam thagachani se mangi will lakpodo ada aina hai film ji khadung lui da boji dubu ketang kok thada biro hai kan da man oja kunjugo paw phaunaraga lila gi story se to yenge hairaga script se mana pai damo param matungda tamona keno yo koi gi lila si ye mo yade lila se koi YouTube do music lei adu lila ye mo yade maram di kaino hai kan da lila bu thawai da budi natte lila du to ri acto
ꯑꯗꯨꯒꯤ ꯑꯦꯛꯇꯨꯒ ꯃꯥꯟꯅꯗꯕꯔꯣꯝꯗ ꯃꯥꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯌꯦꯡꯉꯨꯔꯒꯗꯤ ꯍꯌꯦꯡ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯦꯔꯥꯃꯣꯇꯤꯅ ꯁꯨꯔꯅ ꯑꯣꯀꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯈꯤꯇꯪ ꯀꯣꯛꯇ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯒ ꯇꯥꯃꯣꯏ ꯀꯣꯟꯁꯦꯞꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯥꯔꯀꯥꯟꯗ 1ꯗꯒꯤꯅ 110 ꯃꯥꯒꯤ ꯄꯦꯖ ꯂꯩꯕꯁꯦ ꯂꯣꯏꯅꯃꯛ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯔꯀꯥꯟꯗ ꯇꯥꯃꯣꯅ ꯐꯤꯂꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯅꯤꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟ ꯃꯌꯥꯝ ꯍꯥꯞꯄꯦ ꯂꯤꯂꯥꯗꯨꯗ ꯌꯥꯎꯗꯕ ꯇꯥꯃꯣꯀꯣ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯋꯦ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯔꯛꯏꯕ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯐꯤꯂꯝꯁꯤꯗ ꯆꯤꯡꯁꯣꯝꯕ ꯍꯥꯏꯕ ꯁꯄꯣꯔꯇꯤꯡ ꯔꯣꯜ ꯑꯃꯈꯛ ꯀꯨꯝꯖꯩꯀꯣ ꯍꯦꯔꯥꯃꯣꯇꯤꯒ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯑꯩꯅ ꯁꯤꯍꯧꯗ꯭ꯔꯒ ꯃꯥꯅ ꯁꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯝꯐꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯒ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯃꯤꯔꯦꯜꯁꯤꯅ ꯑꯇꯤꯌꯥꯗꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯇꯥꯜꯗꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗ ꯆꯪꯒꯗꯕ ꯉꯥꯏ ꯂꯩꯕ ꯊꯋꯥꯏꯁꯦ ꯃꯉꯣꯟꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯗꯦꯠ ꯕꯣꯗꯤꯁꯦ ꯆꯣꯡꯁꯤꯟꯈꯤꯕ ꯆꯣꯡꯁꯤꯟꯕꯗꯒꯤ ꯃꯥꯁꯦ ꯍꯤꯡꯀꯠꯂꯛꯑꯦꯀꯥꯟꯗ ꯑꯩꯅ ꯍꯔꯥꯎꯖꯔꯀꯥꯟꯗ ꯊꯋꯥꯏꯗꯤ ꯇꯝꯐꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯕꯣꯗꯤꯅ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨꯒꯤ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗꯤ ꯉꯁꯥꯏꯒꯤ ꯇꯝꯐꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤꯅ ꯑꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯑꯃꯈꯛꯅꯤ ꯑꯩꯅ ꯂꯤꯂꯥꯁꯤꯗ ꯁꯥꯖꯔꯤꯕ ꯔꯣꯜꯁꯦ ꯇꯥꯃꯣ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯄꯥꯎꯗꯝꯖꯔꯕꯗ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯁꯤꯒꯤ ꯐꯥꯏꯠ ꯁꯤꯟ ꯌꯥꯎꯏ ꯂꯥꯁ ꯁꯤꯟꯗ ꯌꯥꯎꯏ ꯃꯔꯛꯇ ꯌꯥꯎꯏ ꯑꯗꯨꯒ ꯃꯔꯛꯇ ꯌꯥꯎꯕ ꯐꯥꯏꯠ ꯁꯤꯟꯁꯤꯡꯗꯣ ꯌꯥꯝ ꯍꯦꯟꯅ ꯋꯥꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯒ ꯂꯥꯁ ꯁꯤꯟꯒꯤ ꯐꯥꯏꯠ ꯁꯤꯟꯗꯤ ꯐꯖꯅ ꯋꯥꯏ ꯐꯖꯅ ꯋꯥꯏꯗꯤ ꯑꯩꯈꯣꯏ ꯍꯦꯔꯥꯃꯣꯇꯤ ꯃꯁꯥꯃꯛ ꯌꯥꯎꯏ ꯐꯥꯏꯠ ꯁꯤꯟꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯍꯥꯏꯕ ꯌꯥꯝꯕ ꯕꯦꯟꯖꯥꯃꯤꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯜ ꯀꯨꯝꯕꯤꯔꯤꯕ ꯌꯥꯝꯕ ꯑꯣꯀꯦꯟ ꯂꯣꯏ ꯌꯥꯎꯏ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔ 3-4 ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯐꯥꯏꯠ ꯁꯤꯟꯁꯤ ꯇꯁꯦꯡꯅ ꯋꯥꯏ ꯑꯗꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯑꯣꯏꯀꯣ ꯑꯩꯈꯣꯏ ꯅꯝꯃꯤꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕ ꯐꯥꯏꯠ ꯁꯤꯟꯁꯦ ꯑꯗꯨ ꯏꯪꯆꯠꯂꯛꯄ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯣꯜꯔꯦꯗꯤ ꯂꯩꯖꯕꯅꯤꯅ ꯂꯤꯂꯥ ꯆꯠꯄꯒꯤ ꯅꯨꯃꯤꯠꯀ ꯇꯥꯁꯜꯂꯝꯕ ꯅꯨꯃꯤꯠꯇ ꯐꯥꯏꯠ ꯁꯤꯟꯒ ꯅꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏ ꯗꯥꯕꯣꯁꯦ ꯅꯪꯅꯤ ꯇꯧꯁꯤ ꯃꯑꯣꯡ ꯇꯥꯅ ꯇꯧꯔꯝꯕ ꯂꯤꯂꯥ ꯆꯠꯄ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯥꯁꯦ ꯀꯧꯁꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯈꯤꯕꯀꯣ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯒ ꯐꯥꯏꯠꯁꯤꯗ ꯑꯩꯈꯣꯏ ꯅꯝꯅꯔꯤꯕ ꯀꯥꯎꯅꯔꯤꯕ ꯊꯤꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯉꯛꯄꯝꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯅꯤꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯉꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯣꯖꯤꯅ ꯁꯤꯟꯕꯤꯕ ꯒ꯭ꯔꯥꯐ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯊꯤꯟꯕ ꯏꯁꯥꯗ ꯄꯛꯇꯕ ꯂꯩꯔꯝꯃꯒꯁꯨ ꯑꯗ ꯏꯌꯥꯝꯕꯅ ꯈꯨꯠꯊꯤꯟ ꯁꯨꯃꯥꯏꯅ ꯊꯤꯜꯂꯨ ꯁꯨꯃꯥꯏꯅ ꯀꯥꯎ ꯁꯨꯃꯥꯏꯅ ꯊꯤꯡꯀꯠꯀꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯏꯁꯥꯅ ꯑꯩꯅꯒ ꯍꯩꯔ ꯇꯧꯈꯤꯕꯒ ꯃꯥꯟꯗꯦꯕ ꯑꯩꯁꯦ ꯍꯩꯔꯒ ꯇꯧꯖꯈꯤꯕꯅꯦ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯖꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯥꯐ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯃꯇꯦꯛ ꯁꯦꯡꯅ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯑꯊꯦꯡꯕꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯅ ꯍꯦꯔꯥꯃꯣꯇꯤ ꯏꯕꯥꯅꯤꯒꯤ ꯏꯁꯩ ꯑꯃꯈꯛ ꯁꯛꯑꯦ ꯌꯥꯎꯏ ꯐꯤꯂꯝꯁꯤꯗ ꯑꯊꯦꯡꯕ ꯄꯨꯡ 12-1-2 ꯁꯤꯗ ꯑꯩꯈꯣꯏꯅꯤꯁꯦ ꯎꯅꯔꯤꯅꯤꯀꯣ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯗꯕ ꯃꯐꯝ ꯑꯍꯤꯡꯗ ꯑꯗꯣ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ 24 ꯑꯋꯥꯔꯁꯦ ꯃꯤꯁꯦ ꯑꯗꯨꯝ ꯂꯩꯕ ꯃꯐꯝꯅꯦꯕ ꯑꯗ ꯁꯨꯇꯤꯡ ꯆꯠꯀꯥꯟꯁꯤꯗ ꯃꯤꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯃꯦꯕ 11:30 ꯇꯥꯁꯜꯂꯀꯥꯟꯗ ꯃꯤ ꯈꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯥꯏꯗꯤ ꯄꯣꯊꯥꯕꯒꯤ ꯆꯧꯀ꯭ꯔꯤ ꯅꯨꯡꯒꯤꯒ ꯂꯩꯀꯥꯟꯗ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯗꯨꯝ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯀ꯭ꯋꯥ ꯍꯩ ꯆꯥꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗ ꯃꯁꯤ ꯁꯨꯇꯤꯡ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯁꯦ ꯑꯍꯤꯡꯅꯤꯅ ꯃꯤ ꯑꯃꯇ ꯎꯍꯟꯅꯤꯡꯗꯕ ꯖꯒꯥꯅꯤꯅ ꯑꯗꯣ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯋꯥꯏꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯀꯣꯟꯇꯦꯛ ꯇꯧꯅꯔꯒ ꯃꯤꯁꯤꯡꯒ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯆꯔꯒ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯥꯏꯠ ꯇꯧꯕꯤꯌꯨ ꯃꯤ ꯎ ꯌꯥꯗꯕꯅꯤꯅ ꯁꯨꯇꯤꯡ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯡ 1:30-2 sida akoina wagibsi akoigi crew member khara yauri aw as khuamni ado waraga su zagi film se thola kan dai tar wagi basin mating matik se film se thola kan isai domda ching gai as matam dai wagi do aina ga shooting tan gi ba matam funa bagi nam kan do aina tan gi ba isai thengjala kan tan gi ba tupning gi ba mayam se screen da thola kan koi da bo jina hai bam lei ba noina hoji ware na ha ka ma shooting loisalaje haise nataga noina tawningdrise hayeng thola kanda simtang hapchalamadi na pendaba yam lakani hai pendaba lakani na si pendaba je hojik su phawri ne film ji yeng kanda aina tawjai ji ai loi perfect na teba adagi aina tawningma mayam ji loi fulfill oirabra ji oide habdi director na pami ba 100% da koi tawbu su ngam nati koi tawjai se koi gi 30-40 mok tani ko adui matak da hena su tawning ma je film du ur kanda yaure e asai matang ji aina tang smai chi epa thilamadi sai matang ji mi yeng da sai tawmadi ga habak ba je adu matam du di on the spot du di waraga tawning hawdre matam hoi loisale yam hakam ga wa chalaga nam gi matang da yaw gai tare ko aduna tasengna akoi gi irei cha mayam na film si yengbiyu adu yengma su yawbi ramani MSF DS ta koi premiere show amadi release
ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯣꯏ ꯁꯣꯁꯦ ꯃꯔꯤꯔꯛ ꯀꯥꯞꯆꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯃꯤꯌꯔꯗ 2 ꯑꯃ ꯑꯗꯨꯒ ꯔꯤꯂꯤꯁꯇ 2 ꯑꯃ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏ ꯀꯣꯋꯥꯒꯤ ꯀ꯭ꯌꯨꯃꯦꯛ ꯍꯣꯜꯗ ꯑꯃꯨꯛ ꯀꯥꯞꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯅꯕ ꯗꯦꯠ 28 ꯍꯥꯏꯕ 28ꯀꯤ ꯃꯤꯗꯅꯥꯏꯠꯇ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯤ ꯍꯣꯏ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯋꯥꯠꯄ ꯃꯌꯥꯝ ꯄꯤꯛ ꯊꯜꯂꯤ ꯗꯥꯏꯔꯦꯛꯇꯔꯅ ꯇꯥꯛꯄꯤꯕꯅ 100 ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅ 20-30 ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝꯁꯤ ꯎꯔꯀꯥꯟꯗ ꯄꯦꯜꯍꯧꯗꯕ ꯁꯤꯟ ꯍꯥꯏꯇꯥꯔꯦ ꯄꯦꯜꯍꯧꯗꯕ ꯑꯦꯛꯇꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯞꯆꯟꯕ ꯌꯥꯔꯔꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯅꯦꯛꯁ ꯐꯤꯂꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯦꯛꯇꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯐꯥꯏꯠꯇꯣ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯕ ꯋꯥꯠꯂꯤ ꯍꯥꯏꯔꯁꯨ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯐꯖꯗꯦ ꯍꯥꯏꯔꯁꯨ ꯑꯗꯨ ꯃꯊꯪꯒꯤ ꯐꯤꯂꯝ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯗꯥꯕꯨꯖꯤꯒꯤ ꯅꯦꯛꯁ ꯄ꯭ꯔꯣꯗꯛꯁꯟ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝꯁꯦ ꯀꯣꯑꯣꯄꯔꯦꯠ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯁꯤ ꯃꯇꯪ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗ ꯅꯧꯂꯣꯛꯅ ꯈꯪꯍꯟꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯕꯣꯖꯤꯅ ꯍꯥꯏꯈꯤꯕ ꯅꯣꯏ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯂꯥꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯅ ꯄꯥꯎꯗꯝꯃꯤ ꯑꯗꯣ ꯃꯊꯪꯗꯗꯤ ꯋꯥꯅꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯀꯃꯤꯠꯃꯦꯟ ꯑꯃ ꯊꯝꯕꯤꯕ ꯇꯥꯔꯦ ꯇꯧꯕꯁꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯦꯕ꯭ꯔꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯇ ꯐꯤꯜ ꯇꯧꯔꯝꯒꯅꯦꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯏꯁꯥꯃꯛꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯇꯧꯖꯕꯗ ꯄꯦꯜꯍꯧꯗꯕ ꯑꯦꯛꯇꯤꯡ ꯃꯌꯥꯝ ꯂꯩꯔꯤ ꯍꯦꯔꯥꯃꯣꯇꯤꯗꯁꯨ ꯑꯗꯨꯝ ꯍꯪꯕꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯎꯔꯀꯥꯟꯗ ꯑꯁ ꯑꯩ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯝꯃꯗꯤ ꯑꯩ ꯃꯤꯠꯁꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯍꯧꯔꯦ ꯑꯩ ꯃꯤꯠ ꯌꯦꯡꯁꯦ ꯀꯥꯏꯅ ꯁꯤ ꯂꯣꯏ ꯂꯥꯛꯑꯦꯕ ꯂꯥꯁꯇ ꯐꯨꯠꯅꯕꯗꯨꯗ ꯑꯩꯅ ꯂꯨꯡꯍꯨꯟ ꯑꯝꯇꯪ ꯍꯥꯞꯄꯝꯃꯗꯤ ꯀꯥꯏꯅ ꯃꯇꯝꯗꯨꯗꯤ ꯉꯝꯗꯗꯅ ꯍꯥꯞꯍꯧꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨ ꯀꯣꯟꯅ ꯅꯤꯡꯁꯤꯡꯉꯒ ꯄꯦꯜꯂꯛꯇ꯭ꯔꯤꯅꯦꯕ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯍꯣꯠꯅꯧ ꯍꯥꯏꯕꯅꯦꯕ ꯂꯨꯡꯍꯨꯟ ꯑꯃ ꯍꯥꯞꯄ ꯉꯝꯃꯒꯗꯤ ꯍꯥꯞꯄꯨ ꯃꯥꯡꯍꯨꯟ ꯑꯃ ꯍꯥꯞꯄꯨ ꯃꯇꯝꯗꯨꯗ ꯍꯣꯠꯅꯍꯧꯗꯗꯅ ꯍꯥꯞꯍꯧꯗꯕꯁꯦ ꯐꯤꯂꯝꯗꯨ ꯎꯠꯂꯀꯥꯟꯗꯗꯤ ꯐꯤꯂꯝꯒꯤ ꯑꯄꯥꯛꯄ ꯏꯁꯀ꯭ꯔꯤꯟꯗꯨꯗꯒ ꯑꯃꯨꯛꯇꯪ ꯆꯣꯡꯅꯤꯡꯕꯒ ꯐꯥꯎꯔꯛꯄꯗꯣ ꯅꯪꯕꯨꯗꯤ ꯂꯣꯏꯈ꯭ꯔꯝ ꯈꯔ ꯆꯣꯡꯕꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯐꯥꯎꯏ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯣꯖꯥ ꯁꯨꯔ ꯑꯊꯣꯛꯄꯝꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯂꯕ ꯄꯥꯎꯗꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯐꯤल्म ꯅꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯪꯉꯦ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯑꯥꯎꯠꯗꯣꯔꯗ ꯑꯃꯨꯛ ꯅꯝꯃꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯃꯤꯗꯅꯥꯏꯠ ꯑꯃꯨꯛ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯈꯤꯕ ꯃꯣꯏꯅ ꯂꯧꯈꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯗꯨ ꯃꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤꯗꯨꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯕꯗ ꯑꯩꯈꯣꯏꯁꯨ ꯚ꯭ꯌꯨꯋꯔꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯕꯣꯖꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯇꯥꯡꯂꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯔꯤꯕ ꯃꯐꯝ ꯃꯇꯝꯗꯨꯗ ꯋꯥꯔꯁꯨ ꯋꯥꯅ ꯂꯣꯏꯁꯤꯟꯁꯤ ꯄꯦꯟꯗꯕ ꯊꯝꯃꯣꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯀꯤꯜꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯇꯝꯗ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯕ꯭ꯔꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯁꯦ ꯑꯩꯁꯤ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯑꯣꯖꯥ ꯎꯅꯕꯗ ꯉꯛꯁꯨ ꯉꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯃꯥꯒꯤ ꯃꯜꯇꯤ ꯇꯦꯂꯦꯟꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯪꯕꯗꯕꯨ ꯍꯪꯒꯣꯏꯔꯤ ꯍꯥꯏꯗꯨꯅꯤ ꯃꯤꯅꯒꯗꯤ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯃꯥꯁꯇꯔ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯖꯦꯛ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯦꯗ ꯃꯥꯁꯇꯔ ꯑꯣꯐ ꯅꯟ ꯀꯥꯏꯅꯒ ꯍꯥꯏꯕꯤꯕꯗꯣ ꯑꯗꯣ ꯑꯣꯖꯥꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛ ꯑꯦꯛꯖꯦꯛ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠꯇꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯖꯦꯛ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯦꯗ ꯃꯥꯁꯇꯔ ꯑꯣꯐ ꯑꯣꯜꯁꯦ ꯑꯅꯝꯕ ꯑꯣꯏ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯕ ꯖꯦꯛ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯦꯗ ꯃꯥꯁꯇꯔ ꯑꯣꯐ ꯅꯟꯒꯤ ꯅꯝꯈꯥꯏꯕꯗ ꯌꯥꯝꯅ ꯊꯧꯗꯥꯡ ꯑꯆꯧꯕ ꯂꯧꯔꯤꯕ ꯑꯣꯖꯥ ꯕꯣꯖꯤꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯦꯗꯁꯤꯗ ꯂꯩꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯛ ꯑꯣꯐ ꯑꯣꯜ ꯇ꯭ꯔꯦꯗ ꯃꯥꯁꯇꯔ ꯑꯣꯐ ꯑꯣꯜ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯒꯤ ꯆꯦꯂꯦꯟꯖꯦꯁ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯣꯖꯥꯁꯦ ꯏꯁꯥ ꯏꯇꯣꯝꯗꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟ ꯋꯥꯡꯉꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯐꯤꯜ ꯇꯧꯕꯗ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯀꯣꯟꯁꯦꯞꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯚꯤꯖꯟꯁꯦ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯚꯤꯖꯟꯁꯦ ꯊꯝꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯃꯛꯇꯁꯨ ꯏꯁꯥ ꯏꯇꯣꯝꯗ ꯋꯥꯔꯤꯕꯅꯦ ꯑꯩ ꯐꯤल्मꯁꯨ ꯐꯖꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤ ꯄꯦꯟꯕꯤꯔꯝꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯠꯂꯝꯒꯅꯤ ꯋꯥꯔꯧꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯈꯪꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯅꯤꯡꯗꯗꯅ ꯐꯣꯡꯗꯣꯛꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯔꯣꯜꯃꯛꯇꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯗꯤꯔꯦꯛꯁꯟꯁꯨ ꯄꯤꯕꯤꯔꯦ ꯑꯦꯗꯤꯇꯔꯒꯤ ꯔꯣꯜꯁꯨ ꯂꯧꯕꯤꯔꯦ ꯗꯦꯟ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯗꯦꯟ ꯐꯥꯏꯠꯀ ꯏꯁꯩꯒꯒꯤꯁꯨ ꯀꯝꯄꯣꯖ ꯑꯃꯨꯛ ꯇꯧꯕꯤꯔꯒ ꯑꯃꯨꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯨ ꯑꯃꯨꯛ ꯇꯥꯕꯤꯔꯤ ꯑꯣꯖꯥꯅꯀꯣ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯃꯤ ꯑꯃꯃꯝꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯐꯥꯏꯠ ꯑꯣꯏꯅ ꯑꯦꯂꯣꯀꯦꯠ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯅ ꯁꯤ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯋꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯤꯒꯨꯝꯕ ꯃꯒꯨꯟ ꯃꯌꯥꯝꯁꯦ ꯇꯝꯖꯅꯤꯡꯕꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯇ ꯌꯥꯎꯕ ꯈꯪꯖꯅꯤꯡꯕ ꯌꯥꯝꯅ ꯑꯦꯁꯄꯥꯌꯔ ꯇꯧꯖꯕ ꯑꯣꯖꯥꯗ ꯁꯤꯒꯨꯝꯕꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯋꯤ ꯑꯣꯖꯥꯁꯦ ꯁꯤꯆꯨꯋꯦꯁꯟ ꯍꯦꯟꯗꯂꯤꯡ ꯑꯃꯗꯤ ꯆꯦꯂꯦꯟꯖꯦꯁ ꯂꯧꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯗꯕꯜ ꯇꯥꯏꯝ ꯑꯣꯏꯔꯝꯃꯔꯣꯏ ꯇ꯭ꯔꯤꯄꯜ ꯑꯗꯒꯤ 4-5 ꯇꯥꯏꯝꯁꯀꯨꯝꯕ ꯑꯗꯨꯝ ꯆꯦꯂꯦꯟꯖꯦꯁ ꯂꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯩ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯖꯥꯅ ꯑꯣꯚꯔꯑꯣꯜ ꯒꯥꯏꯗꯦꯟꯁ ꯄꯤꯕ
ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯆꯦꯂꯦꯟꯖꯦꯁꯁꯦ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯥꯛꯄꯒꯦ ꯍꯥꯏꯗꯨꯃ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯅꯣꯂꯦꯖꯁꯨ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛ ꯄꯥꯏꯁꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨ ꯏꯁꯥ ꯏꯇꯣꯟꯗ ꯇꯧꯖꯔꯒꯁꯨ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯤꯟꯁ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯄꯨꯂꯞ ꯄꯥꯏꯁꯟꯕꯁꯦ ꯑꯩꯒꯤ ꯐꯤꯂꯝꯒꯤ ꯀꯦꯔꯤꯌꯔꯒꯤ ꯂꯥꯏꯟꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯕ ꯍꯧꯔꯛꯄꯁꯦ 2009ꯗꯒꯤ ꯍꯧꯈꯤ ꯑꯍꯥꯟꯕ ꯐꯤꯂꯝ 2000 ꯈꯣꯡꯂ ꯈꯪꯒꯅꯤꯅ ꯐꯤꯂꯝ ꯑꯃ ꯑꯗ ꯑꯩꯈꯣꯏꯒꯤ ꯕꯤꯒꯅꯔꯁ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯃꯦꯀꯔ ꯕꯤꯒꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯕ ꯃꯇꯝꯗꯗꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯒꯁꯨ ꯑꯦꯅꯤ ꯗꯤꯔꯦꯛꯇꯔꯒꯤ ꯂꯥꯏꯟꯗ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯇꯝꯗꯅ ꯈꯣꯠꯇꯅ ꯗꯤꯒ꯭ꯔꯤ ꯄꯥꯏꯕꯒꯤ ꯄꯣꯠꯁꯦ ꯍꯟꯊꯅ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯇꯦ ꯃꯃꯥꯡꯗꯒꯤꯁꯨꯀꯣ ꯑꯗꯒꯤ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯀꯩꯀꯩ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯖꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯌꯥꯕꯤꯕ ꯅꯠꯇꯦ ꯋꯤꯗꯥꯎꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯛꯄꯅꯤ나 ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯤꯒꯤ ꯇꯧꯖꯔꯛꯄ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯏꯁꯩ ꯁꯛꯄꯁꯦ ꯑꯩ ꯄꯥꯝꯃꯛꯇꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯀꯩꯀꯩꯗ ꯏꯁꯩ ꯁꯛꯇꯅ ꯈꯣꯠꯇꯅ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯃꯅꯥ ꯐꯪꯈꯤꯕ ꯈꯣꯠꯈꯤꯕ ꯀꯌꯥꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯩ ꯑꯃ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯧꯕꯥꯜꯗ ꯀꯦꯃꯦꯔꯥꯃꯦꯟꯒ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯥ ꯈꯣꯒꯦꯟ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯁꯩꯒꯩꯁꯦ ꯅꯝꯕ ꯈꯣꯠꯄ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯈꯤꯕ ꯏꯗꯤꯇꯤꯡ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯈꯔ ꯑꯗꯨꯝ ꯈꯪꯖꯜꯂꯛꯑꯦ ꯐꯤꯂꯝꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯁꯦ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯄꯤꯛꯉꯩꯗꯒꯤ ꯐꯤꯂꯝꯗ ꯀꯩꯗ ꯉꯥꯎꯔꯛꯄꯅꯤꯅ ꯗ ꯋꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯑꯗꯩ ꯇꯝꯖꯔꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯄꯨꯊꯣꯛꯑꯝꯗꯥꯏꯗ ꯏꯁꯩꯒꯨꯝꯕ ꯑꯦꯜꯕꯝꯒꯨꯝꯕ ꯄꯨꯊꯣꯛꯑꯝꯗꯥꯏ ꯃꯇꯝꯗ ꯄꯩꯁꯥꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅꯀꯣ ꯁꯤꯗꯤ ꯑꯩꯅ ꯍꯩꯅꯤꯅꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁ꯭ꯇꯦꯞꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯐꯤꯂꯝꯁꯤꯁꯨ ꯅꯝꯃꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯈꯔ ꯌꯥꯔꯦ ꯈꯤꯇꯪ ꯍꯧꯔꯒꯦꯒ ꯍꯥꯏꯕꯁꯦ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯏꯁꯥꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯇꯝꯃꯛꯇ꯭ꯔꯁꯨ ꯈꯤꯇꯪ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯋꯦꯜ ꯕꯨꯛ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯃꯦꯒꯖꯤꯟꯗꯒꯤ ꯀꯩꯗꯒꯤ ꯀꯔꯥꯁꯤꯁꯦ ꯔꯤꯁꯔꯆ ꯌꯥꯝ ꯇꯧꯔꯒ ꯄꯥꯔꯒ ꯏꯁꯥ ꯏꯇꯣꯟꯗ ꯍꯣꯠꯅꯔꯦ ꯍꯣꯏ ꯄꯔꯐꯦꯛꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯔꯛꯇꯅ ꯑꯗꯒꯤ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯅ ꯇꯧꯖꯔꯒꯗꯤ ꯏꯗꯤꯇꯔ ꯑꯃꯅ ꯄꯩꯁꯥ ꯀꯌꯥ ꯂꯧꯏ ꯈꯣꯠꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯕꯖꯦꯠꯇꯤ ꯂꯩꯖꯗꯕ ꯐꯤꯂꯝ ꯃꯦꯀꯤꯡꯁꯤ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯈꯤꯕꯅꯤꯅ ꯑꯗꯒꯤ ꯁ꯭ꯇꯦꯞꯁꯦ ꯑꯗꯨꯝ ꯍꯧꯖꯔꯛꯄꯅꯦ ꯑꯁꯦꯡꯕꯩ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟꯗꯦꯟ ꯇꯧꯗꯕꯤꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯋꯥꯔꯤ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯦ ꯂꯩꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯑꯩꯅ ꯄꯥꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯗꯥꯏꯗ ꯍꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯊꯋꯥꯏꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ 10 ꯅꯠꯇ꯭ꯔꯒ 10 ꯅꯠꯇ꯭ꯔꯒ 13 ꯁꯨꯕ ꯐꯤꯂꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯩꯅ ꯅꯝꯃꯛꯄꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯈꯛꯇ ꯅꯠꯇꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯐꯤꯂꯝ ꯃꯔꯤ ꯑꯃꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯣꯚꯔꯑꯣꯜ ꯑꯣꯏꯗꯅ ꯑꯉꯥꯡ ꯑꯅꯧꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯦꯝꯃ ꯒꯥꯏꯗ ꯇꯧꯗꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯖꯦꯃꯤ ꯖꯥꯇꯤꯒꯤ ꯐꯤꯂꯝ ꯑꯗꯨꯃꯥꯏꯅ 13 ꯁꯨꯕ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯣꯏ ꯑꯩꯒꯤ ꯍꯣꯠꯅꯖꯕꯁꯨ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ ꯍꯧꯖꯤꯛꯁꯨ ꯍꯩꯇꯕ ꯍꯧꯖꯤꯛꯁꯨ ꯑꯃꯔꯛꯇ ꯆꯠꯔꯒ ꯇꯥꯡꯈꯨꯜꯒꯤ ꯐꯤꯂꯝꯁꯤꯡꯗꯣ ꯈꯤꯇ ꯄꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯌꯦꯡꯗꯕ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯝꯃꯒꯁꯨ ꯍꯣꯏ ꯇꯥꯡꯈꯨꯜꯒꯤ ꯐꯤꯂꯝꯁꯦ ꯑꯍꯥꯟꯕ ꯐꯤꯂꯝꯁꯦ ꯑꯅꯤꯝ ꯍꯥꯏꯅ ꯀꯧꯏ ꯑꯅꯤꯝ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯃꯥꯒꯤ ꯃꯣꯟꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯁ꯭ꯇꯣꯔꯤ ꯑꯃ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯊꯨꯠ ꯍꯥꯏꯕꯗꯤ ꯂꯃꯟ ꯈꯨꯝꯕ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯂꯦꯃꯦꯠ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯃꯦꯠ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯃꯛꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯃꯩꯇꯩꯂꯣꯟꯗ ꯍꯟꯕꯗ ꯈꯤꯇꯪ ꯋꯥꯅꯁꯨ ꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯁꯦ ꯔꯥꯏꯃꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯝꯕ ꯃꯇꯝꯗ ꯔꯥꯏꯃꯤ ꯍꯥꯏꯕꯁꯤꯅ ꯁꯣꯜꯖꯔ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯨ ꯀꯃꯥꯏꯅ ꯄꯨꯟꯖꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯇꯔ ꯑꯃꯇꯪ ꯑꯣꯏꯔꯝꯗꯦ ꯍꯧꯖꯤꯛ ꯑꯦꯟꯖꯦꯜ ꯁꯤꯝꯔꯦꯟ ꯑꯃ ꯂꯩꯕꯗꯣ ꯃꯥ ꯈꯛꯇꯅꯤ ꯈꯔ ꯑꯦꯛꯇꯔ ꯑꯣꯏꯔꯝꯕꯀꯣ ꯑꯗꯨꯗꯨꯒ ꯑꯣꯖꯥ ꯑꯄꯝꯕꯅ ꯑꯃꯒ ꯃꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯐꯦꯃꯁ ꯑꯦꯛꯇꯔ ꯑꯃꯅꯤ ꯃꯥꯁꯦ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯈꯔ ꯑꯣꯏꯔꯁꯨ ꯑꯇꯩ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯑꯩꯅ ꯃꯣꯏꯒꯤꯁꯦ ꯑꯦꯛꯇꯤꯡꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯒꯥꯏꯗ ꯇꯧꯗꯅ ꯁ꯭ꯇꯣꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯀꯃꯥꯏꯅ ꯇꯧꯏ ꯇꯧꯗꯅ ꯑꯗꯨꯝ ꯋꯥꯅ ꯍꯣꯠꯅꯈꯤ ꯆꯍꯤ 2 ꯆꯪꯉꯒ ꯆꯍꯤ ꯑꯃꯗ ꯇꯥꯡꯈꯨꯜ ꯐꯤꯂꯝ 2 ꯄꯨꯊꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯗꯩꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯣꯏꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯉꯒꯅꯤ ꯑꯩꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯐꯪꯉꯤ ꯑꯗꯣ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯦ ꯅꯝꯃꯛꯄ ꯃꯇꯝꯗꯁꯨ ꯌꯦꯡꯉꯣ ꯊꯥꯏꯅ ꯄꯥꯏꯔꯝꯃꯤꯕ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯏꯔꯝꯃꯤꯁꯦ ꯇꯦꯞꯇꯒꯤ ꯇꯧꯔ ꯍꯧꯔꯛꯏꯅꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯑꯗꯨ ꯃꯇꯝꯗ ꯅꯝꯃꯝꯕ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯁꯨ ꯂꯨꯁꯨ ꯂꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯉꯥꯡ ꯑꯃꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯆꯨ ꯐꯖꯅ ꯁꯦꯡꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯒꯤ
ꯑꯗꯨ ꯃꯇꯝꯗ ꯍꯩꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯤꯗꯤ ISO ꯗꯨꯗꯥꯅ ꯈꯔ ꯌꯥꯎꯔꯤꯁꯤ ꯈꯛꯇꯅꯦ ꯃꯣꯏ ꯁꯦꯝꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯍꯦꯛ ꯍꯧꯕꯗ ꯂꯣꯏꯕ ꯃꯅꯨꯡꯒꯤ ꯁꯦꯠꯇꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯏ ꯑꯗꯒꯤ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯣꯀꯁꯁꯤꯒ ꯑꯩꯈꯣꯏ ꯖꯨꯝꯒꯁꯤ ꯋꯥꯟ ꯇꯥꯏꯝꯗ ꯀꯃꯥꯏꯅ ꯏꯟꯁꯤꯟꯒꯅꯤ ꯇ꯭ꯔꯣꯂꯤ ꯏꯜꯂꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯤꯡ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯒꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕꯗꯤ ꯁꯤꯅꯦꯃꯥꯒꯤ ꯇꯐ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯁꯝꯅ ꯍꯥꯏꯔꯒ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯍꯥꯏꯕ ꯃꯇꯝꯗ ꯏꯚꯟ ꯇ꯭ꯔꯣꯂꯤꯁꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯏꯟꯈꯤ ꯇꯥꯔꯒꯗꯤ ꯍꯜꯂꯛꯄ ꯌꯥꯗꯦ ꯀꯥꯏꯅ ꯃꯦꯒꯖꯤꯟꯗ ꯄꯥꯕ ꯑꯩꯈꯣꯏ ꯌꯥꯎꯔꯛꯑꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯀꯂꯔ ꯇꯣꯟꯗꯩ ꯀꯩꯗꯩ ꯃꯥꯏ ꯑꯄꯥꯝꯕꯗ ꯂꯣꯏ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯣꯠꯅꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯍꯩꯖꯗ꯭ꯔꯤ ꯑꯩ ꯃꯌꯥꯝ ꯇꯝꯗꯧꯁꯨ ꯋꯥꯠꯂꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏ ꯄꯥꯏꯁꯟꯖꯔꯦ ꯍꯥꯏꯔꯤꯁꯤꯁꯨ ꯁꯤ ꯐꯤꯂꯝ ꯄꯨꯊꯣꯛꯆꯕ ꯉꯝꯗꯩꯁꯨ ꯑꯩ ꯍꯣꯏ ꯑꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯑꯣꯏꯖꯩ ꯑꯗꯣ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯒꯤꯁꯨ ꯍ꯭ꯌꯨꯖ ꯁꯞꯄꯣꯔꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏꯁꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯐꯤꯂꯝ ꯅꯝꯕꯗ ꯇꯥꯡꯈꯨꯜꯒꯤꯁꯤꯡꯒꯤ ꯑꯣꯚꯔꯑꯣꯜ ꯑꯦꯛꯁꯦꯞꯇꯦꯟꯁ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯂꯣꯏ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯐꯪꯈꯤꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯅꯝꯃꯛꯄ ꯃꯇꯝꯗꯗꯤ ꯍꯦꯔꯥꯃꯣꯇꯤ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯁꯨꯔ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯅꯤ ꯅꯨꯡꯗꯥꯡ ꯇꯥꯏꯃꯤꯡ ꯑꯃꯗ ꯄꯥꯝꯕ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒ ꯍꯥꯏꯁꯦ ꯄꯤꯛꯈ꯭ꯔꯕ ꯂꯝꯅꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯩꯈꯣइ ꯁꯤꯗꯩꯁꯦ ꯐꯤꯂꯝ ꯁꯤꯇꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯂꯣꯀꯦꯁꯟ ꯑꯃ ꯀꯩ ꯑꯃ चटपा अखोइना पामजैबो हॉस्पिटल अमा युम अमा कइमा हाइबा मतमदसु हाइबदी यामना वाबा ओइबा मतमसे इराइबता यादे नुंदांगी पुंग अमदा नत्र बारोदा शूटिंग तौजे हाइबा करम आर्टिस्टना यारकनो हाइबे खंजानिङाइ ओइबको अदुबु अखोइदि सिन्दा थिदा तौदे यादे हाइदना नुपा खक्तगी ओइगेरा ओइगेरा सुबांगी लागी मिंगा होय अदो होय अखोइना चिंगना निङाइ ओइदबदो होय माने माने माइना अदु खक्तजु नतनबको डेडिकेशन एंड कमिटमेंट दो पिरकपनिना आइगोंदजु इथिलदो हेना फावै मोइदा तानिंगबा ताकनिंगबा खोनिंगबा सुमाइना हाइगदोंनि खोपदोंनि मयामजिंदो हाइतारेने अदुदुना मरम ओइरगा सिगी फिल्मगी स्टेजसे आइगोंदजु याम नुंगाइदना हाइतारे आइ था तरुक तरेसे करियमता तौदगे इसागी जॉब नु थबक नु करि क्राइ मुंगी खंगदगे फिल्मसिदा गाउदना लेबा ngame इमुंगी फैमिलीगिजु याम चावो सपोर्ट अमने इंगोंदा अदुना हौजिसु हाइजनिंगबदी आइना ओवरऑल पाइसनजै हाइरिबगी मरमदी अखोइना लेजदबा हाइबदी लाइरबा मचा ओइजरुबनिना आइगी इसागी होनजपतो आइना होनजरकपदुगी इहैदुना आइना पाइबा ngमजबनी अदो पाइजरिबो पोसिजु आइना हैतबुदी म्याम लेरंगनी अदो खरा खंगबा ngमनी आइना ngमनी ना कॉन्फिडेंट लेरकन पाइसनजरकपनी अदुना सिदैजिदा म्यामसु येंबियु सोइबदी सोइ यावरंगनी अदो यावबिरगसु आइ मतुंगदा होनजगे हाइबजी थमजगे याम चुम्बनी हाइबदी ओजाना हौजिकी मतम सिददी अदुकी मति ओजानासु यामना मरिक चुम्नदी हाइबिरे हाइबदी अखोइगी मणिपुर से लाइरबा लमनी अदुगा आर्टिस्ट अदगी ओजा होइना टेक्निकलिटीज की लाइबा डायरेक्शन की एडिटर की सिनेमाटोग्राफी लाइसे अखोइ प्रॉपर प्लेटफॉर्म अमता लेबा नत्ते अखोइगी इसागी स्किल्स तो इंटरेस्ट तुगा एक्सट्रैक्ट तौरगा अदुमाइना अखोइगी प्रोफेशनलिज्म से मेंटेन तौरबो होना जरकनी ओजागी स्ट्रगल तौरखिबा ओजागी रिसर्च तौरक्तना ओजाना एक्सपोज तौदना ओजागी एक्सपीरियंस यावदना हेक्तसु पाइबा यापोन्ते अदुगा हौजिकतबु नुंगाइरबा मतम हाइबा तारे ओजागी ओजाना सिपिबा ngमलबा ओजाना कॉन्फिडेंट ओरकांदा लाकपनिदना ओजाना कसु एकदम हंगोइरबका लोइमा पाइसनबा काइना पनबदो ओजा अखोइ ताबदा नुंगाइजदे हाइबदी अमा पाइबा हाइसे आइगी कॉन्फिडेंट लेतन हेता पाइबा यापोन्ते नत्रदि थवाइगी थवाइ हाइरिसे अखोइ टॉप टॉप अम पुथोकनी यामना यूनिक ओइबा अमा ओइगनी हाइना अखोइगी लीलागी ग्रुपना तौरगा अखोइगी मई इसिंग चंगदना हेक्ता तौरकपसी अदुके मतिक याम थागतनिङाइनी ओजा मतेक मया सोइबा हाइसिदे आर्टिस्ट नि नत्रा रोल से पिरकपा मतमदा अखोइगी समना हाइबदा अखोइगी ओजा रोबिंद्रोदा ममा साबदा अदुके मतिक पक्चरबा अदुके मतिक ओरिजिनलिटी फॉर्म तौरबसिदा लेसाबी मचा अमा साव हाइबदा आर्टिस्ट ना लौगिदोइने अदु ओइतारगा ओजागी दी एक्सेप्टेंस मागी ओजागी मागी अखोइगी ओजादा अखोइना ताकपा खोलपा हाइबदे हा ताकपदी हायरगुंगे अखोइना हाइजबो खोचबो तौरपा मतमदा ओजागी टैलेंटी माइदी हाइदी एवरी टाइम ऑल द टाइम परफेक्ट नेबो ओजागी दी ब्रांड ओइना लेरबनी अदु एग्जांपल ओइना लौजरबदा ओजा को ओजादा लेसाबी मचा अमा साव हाइबदा सादे सागेदोइनेबा अदु खराबदी कमेंट से लागतोइनो ओजा को सिदी हौना सानेने लौबा तारे अखोइना अदुना सिदैसिदा कैसु ओजा अखोइना चिंगनिङाइ ओइबा लेते हाइना थमजनिङबगी वाफमनि ओजा अदा मरमदा थके हुजिकिदो आइना सुमरक थतोइ अमा लेरि ओजागी मरक हान थतपिरो होय हाइबदी तसेंगना आइना सिगी लाइन से हरपा मतमदा याम दोंगनाबिबको मिजिना करेमने पुले पाइसलेदना खरामना इजे ट्राइन थोइ गाइजु थोले हाइब्रा कैनो हाइदि मोइना तौज कैनो तौबदो ऑडियंस मरक्तगी ऑडियंस ला कैनो ओवरऑल होय 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 ओजा माने सोसाइटी सिदा हाइतारे हाइसिदि नुसिबा मिना फजना हाइबिरकनी नुसिदबा मिना फजबसि सुदुम असोइबा मनुम थिबा हौना सानि ओजा अखोइ मियोइबने अदु खंगमिनसि अदु होय होय याय थैंक यू अदुगा ओजा ओजागी तो लोबिरबो याय अदु ओजागी आइ उमलक थरगे ओजा ओजाना सोमदा अखोइगी मैतै लोनसिदगी नाथैरगा मु अखोइगी तांखुलगी लोनदा फिल्म्स अमा खतरदे मरी से ओजाना गाइड तौखरे को ओजा तांखुल मरोन खंबिब्रा तांखुल मरोन जे
tasengna hairagadi khraga khange do ngangthokpa makti namde aduga tasengna moi takna bu hona bada moi lonje yam khangba yarabani Hoi hoi. ado moi je takna bu hona bada ain hen wai kaigino da prom se moi gi je aina dialogue se ithoedana ko Hoi. aduga moi gi script mu translate tawbune ba Hoi hoi. ado moi script da translate taw matung da moi de acting takpa matam da aina prom tawba matam da ai maitai lon se da aina prom se with acting yawe aduga Hoi. moi gi wahai do moi na hairaga ado acting with my flow ina sale Nungayramdoyne aduni nungai aduni sindo mane SCG ozana hojiki tangkhul lonje khara khara di khangabani na ozagi film hojiki mayamda top top lebase akhogi viewers manakta tangkhul isinau di sungsoi soidane yarom doine ado film Thawaigee Thawai haibase sungsoi soidane yengbiyo na oza tangkhul malon na try na to please please adu de har kana khoi gi moi gi the way the moi pronounce tawriba khol oza me adi ade khena gani akhoi English ngangba Hindi ngangba maron ngangba Hoi, hoi, hoi. moi makna su maitelon ngangba oza pairi tu di adu kai su waran ngai Yeah, that was a good idea. haibadi entertainment part amo hoi oina hoi hoi Film mari puthomina adu da ko nu bi yam kui me moi me am do khona no khona ba hai je overall adu su aina loi pai ngak tane di pa Hoi, hoi, hoi. Mani, mani. aina noi lonje khange hairagadi noi lonje khangba yaramne adubu aina ai koksi da barnan yam pubani na Hoi, khoi hoi. me am je kamai maintain tawgani Mani, pubani mani. khokani producer ma leijai hairagaju moina Hoi. film gi line da hana advance oina khangam dabnina Hoi, hoi. aina khoi mapi mapa moina guide tawraga dum chatpani ba Hoi, hoi. aduduna ya hai yam hena ai basic ta tangkul da si khange hablati kitang uraga taragadi sini na khangba knowledge to adu Hoi, khakta gi hoi. wani Body da language su dum khangna hoi di mai na ba. pronounce over adu yam nungaijai oza haibadi ozana tangkhul gi da so khoi gi tangkhul community gi sinau sing gi su ozana ga seba tawo phangjaba ise ahen bani haina thamjaning oza yam nungaijai oza aduga oza se aduki matik akhoi gi oza hona dana dis maina ka ba yaba nate oza gi hona basi hona jamanni haina thamjaning aduga oza gi hona rakpa sing si akhoi gi secrets khara su mayam da khara share tawbagi khudong chabu su akhoi logjarakpa matamda share tawbiyu haibadi yamna akhoi gi film sida akhoi gi sugumba editing pamba direction pamba cinematography pam kaya amasu leibanina makhoi da su khitang inspire tawjaba madi information do oza hoina pibidragadi ozana su panbiri manipur haisidi yamna pikhraba lairaba lamne haina hairi aduga akhoi gi infrastructure leibanate akhoi gi proper market leibanate aduga akhoi gi proper institutions amta leibanata banina akhoi gi amarom da hairagadi yamna nungsiba yaba kanoni haitare art ki da sunatana akhoi gi sports ki lamda so adugi madi masa masana loima thaujaraga akhoi gi international da moina claim tawba ngamjara kangda dang mayam sina khangbirakba ngaktanina oza hoigi su oza na hai sina oza si akhoina oza da mayam singa sidi sakta ai aduga oza gi film di tarani thoi yaurabani oza ka adui mathakta amuk tangkhul gi akhoi community gi su ichilnaw sing gi su akhoi gi seba si film mari ga akhoi gi support to biki bai se yamna achoba contribution and thamjage oza yam nungai je thank you so much oza se atang bani aduga akhoi gi mathang gi si oza Robindro da amuk laksege oza sidi khangde oza se brand ne adum mayam gi ado ozana lobirak liba role sing se mama gi role se loba matamda society da hainari basi oza se ozana loba role du da haziki adugi lila du da tawriba role do adu makni noina phonaga da basi kaina haiba akhoi gi lila kaya ma yawda banate sigi matang da oza si ozana akhoi lorakpa role se da yamna originality masu oigrabani na ozana sigi akhoi gi Manipur society da Manipur gi context da mama amagi role se common ne lonari sikari no aduga ozana karamba henba role de lohaning bage habitum tang thambi mayam ge message amadi yam maru oiba mayam si gyan tamina ba yaba wakhalon amtang phongdok pi oza gi oiba kari haina khumdoi no mane oza de dum hek hairak pa su saida sai ba su mayam se dum lowra to bagi kano da wakhalon de chairak panina na adum hekta lowdoi ne tasengna haragadi film sida macha ama mathanda pokjabani adusu adu luhongam dai sida mana sigraba matung sida hoi aigi hek ipuk thoki isa dumangna aibu imana te harakpa matamda mama oi bizina kari oigadage haibage kaino dudani aina tawsagi be ekse hoi aduna yam serious oinadi aina di kumjaba adubo mayamna pen daba ai kari haidino ngde adu comment se ke su ngai re si yenga ma matang da hoi ya adu aduga ozagi wakhalon sing su phongdok ningba haibadi thawai gi thawai ni sida mama amagi haidi society ama haibasi film sida su loi ule banga tanina mama amagi wakhalon amadi tawhanjaningba ozana phongdok ningba leidana ka khoi ngasi platform sida kitang thambiram oza ai kari haidino khangde oza gi koda dum hekta haibiyo ka su kaidi singna hojik se artist sing se ko anamana haidi support tawbone hena su khanbiro
Thailand 2019 dagina corona lakpadagi artist sing se chup lupa lai Mani mani. magi brain sing se sangom phom ta to phamjan Mani khrabane mani mani. adudagi mu mai khra lang tho ma kan da mo ki communal issue khra lai basi gi mu lakpada da mu hena phum phamjan ga hai ta mahi lang na bo na bada artist sing gi wakhalon se Hoi de hoi. phamjan khreba aduna Achumban. mi na khudak ta taw hai ba sam khudak ta hai ba second phada bi da khumok pada ka ka ni question hang ba loi jingai da khum bana answer na halam bi ba Hoi hoi. ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯨꯝꯂꯕ ꯑꯥꯔꯇꯤꯁ ꯂꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯃꯨꯛ ꯕ꯭ꯔꯦꯟꯁꯤꯡꯗ ꯂꯣꯏ ꯐꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯞ ꯂꯥꯛꯄꯗꯣ ꯉꯝꯗꯕ ꯀꯣꯆꯤ ꯀꯣꯠꯍꯧꯕ ꯉꯝꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯅꯔꯚꯁ ꯀꯨꯝꯕ ꯑꯗꯨꯒ ꯀꯟꯐ꯭ꯌꯨꯖꯟ ꯃꯩ ꯆꯠꯄ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗ ꯐ꯭ꯔꯤꯂꯤ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯣꯄꯟ ꯄ꯭ꯂꯦꯠꯐꯣꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯐꯠꯇꯕ ꯑꯝꯇꯗꯤ ꯃꯌꯥꯝꯒꯤ ꯐꯅꯕ ꯃꯌꯥꯝꯒꯤ ꯐꯖꯅꯕ ꯃꯌꯥꯝ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯨꯕꯁꯤꯡꯗꯣ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯒ ꯃꯌꯥꯝ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯔꯒ ꯃꯌꯥꯝ ꯐꯖꯕ ꯂꯣꯟꯗ ꯄꯨꯊꯣꯛꯅꯕꯒꯤ ꯋꯥꯐꯝꯗ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯐꯝꯃꯤꯕꯁꯤꯗꯁꯨ ꯄꯥꯝꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯄꯤꯌꯦꯂꯣ ꯍꯥꯏꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯥꯔꯠꯀꯤ ꯂꯥꯏꯟ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕꯁꯤꯃ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅꯁꯨ ꯊꯝꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯕꯒꯤ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗ ꯏꯃꯣꯁꯅꯦꯜꯁꯨ ꯈꯔ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯖꯤ ꯐꯥ ꯐꯥꯖꯟꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣꯒꯨꯝꯕ ꯈꯔꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯅꯒ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯕ ꯐꯪꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯑꯣꯖꯥ ꯌꯥꯎꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯃꯨꯛ ꯎꯠꯄ ꯐꯪꯖꯕ ꯍꯥꯏꯁꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯊꯪꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯤꯔꯥꯃꯨꯇꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯍꯤꯔꯥꯃꯨꯇꯤꯁꯤ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯗ ꯐꯥꯎꯁꯨ ꯐꯥꯎꯔꯦ ꯑꯗꯣ ꯐꯥꯎꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯤꯔꯣꯏꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯨꯛꯁ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯦꯟꯖꯦꯜꯒꯤ ꯂꯨꯛꯁ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄꯁꯦ ꯔꯣꯜꯁꯦ ꯍꯟꯗꯛꯀꯤ ꯊꯣꯏꯕꯤꯅꯥꯎꯒꯤ ꯄꯤꯔꯛꯄ ꯃꯇꯥꯡꯁꯤꯗ ꯍꯥꯟꯅꯕꯨꯗꯤ ꯂꯤꯂꯥꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯊꯝꯕꯤꯔꯤꯀꯣ ꯊꯣꯏꯕꯤꯅꯥꯎꯒꯤ ꯄꯤꯔꯛꯇ ꯐꯤꯜꯝꯗ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯅꯨꯡꯗ ꯈꯟꯈꯤꯕꯁꯤꯡꯗꯣ ꯈꯔ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯇꯁꯦꯡꯅ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯗ꯭ꯔꯤꯝ ꯑꯃꯗꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯅꯕꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯕ ꯏꯃꯥꯖꯤꯅꯦꯁꯟ ꯑꯃ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯩꯅ ꯃꯨꯔꯇꯤꯁꯤꯃ ꯁꯨꯃꯥꯏꯅ ꯇꯧ ꯌꯦꯛꯊꯣꯛꯑꯒ ꯆꯪꯖꯟꯒꯗꯣꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯊꯣꯏꯕꯤꯅꯥꯎ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯗ ꯆꯪꯗꯣꯏꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯋꯥꯏꯒꯤ ꯊꯋꯥꯏꯁꯤꯗ ꯇꯝꯐꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤꯅꯥꯎꯗ ꯆꯪꯖꯟꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣꯏꯒꯦꯔꯥ ꯐꯤꯂꯝ ꯑꯦꯅꯤ ꯐꯤꯂꯝꯗ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯁꯤꯁꯤꯅ ꯈꯜꯂꯝꯗꯣꯏꯕ ꯋꯥꯈꯜꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯤꯃꯛꯅꯦꯕ XYZ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯎꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯤ ꯈꯣꯠꯄꯗꯨꯅꯤ ꯍꯥꯏꯕꯒꯤ ꯃꯨꯔꯇꯤ ꯑꯃ ꯌꯦꯛꯊꯣꯛꯆꯔꯅꯤ ꯑꯩꯒꯤ ꯏꯃꯤ ꯑꯃ ꯃꯤꯠ ꯎꯏꯁꯜꯂꯀꯥꯟꯗ ꯌꯦꯛꯆꯔꯅꯤꯕ ꯁꯤꯗ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯗꯥꯏꯂꯣꯛꯁꯦ ꯃꯃꯥꯡꯒꯤꯅ ꯀꯟꯕ ꯃꯅꯤꯡꯅ ꯅꯦꯝꯊꯕ ꯃꯅꯤꯡꯅ ꯋꯥꯡꯕ ꯃꯌꯥꯏ ꯋꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯏꯅ ꯏꯁꯥꯁꯤꯗ ꯁꯥꯒꯠꯂꯅꯤꯕ ꯁꯤꯒꯤ ꯗꯥꯏꯂꯣꯛ ꯈꯨꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯗꯥꯏꯂꯣꯛꯁꯦ ꯑꯃꯨꯛ ꯍꯥꯏꯕ ꯁꯥꯟꯅꯕꯁꯦ ꯗꯥꯏꯂꯣꯛ ꯁꯦꯟꯇꯦꯟꯁ ꯑꯃꯁꯦ 3 ꯊꯣꯛꯅꯕ 5 ꯊꯣꯛꯅ ꯑꯐꯕꯤ ꯈꯨꯍꯥꯏ ꯐꯠꯇꯕꯤ ꯈꯨꯍꯥꯏꯗ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯝ ꯏꯅꯣꯁꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯦ ꯁꯥꯟꯅꯔꯀꯥꯟꯗ ꯂꯥꯁꯇꯨꯗ ꯑꯗꯨ ꯇꯥꯅꯤꯀꯣ ꯁꯤꯅ ꯐꯖꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯗꯥꯕꯣꯖꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯝꯇ ꯔꯤꯍꯔꯁꯦꯜ ꯇꯧꯁꯤ ꯀꯃꯥꯏꯅ ꯔꯤꯍꯔꯁꯦꯜ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯄꯔꯐꯦꯛ ꯑꯣꯏꯔ ꯂꯩꯔꯦ ꯑꯗꯨꯕꯨ ꯊꯤꯅꯕꯨ ꯆꯩꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏ ꯗꯥꯕꯣꯖꯤꯅ ꯌꯥꯅꯤ ꯇꯧꯁꯦ ꯐꯤꯜꯗ ꯊꯣꯛꯑꯀꯥꯟꯗꯗꯤ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯑꯁ ꯑꯗꯣ ꯗꯥꯕꯣꯖꯤꯅ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯏꯜꯍꯧꯗꯕꯒꯨꯝꯕ ꯗꯥꯕꯣꯖꯤ ꯁꯤ ꯄꯛꯇꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯨꯛꯇꯪꯒ ꯇꯦꯛꯍꯟꯁꯦ ꯑꯁ ꯅꯪꯅ ꯄꯦꯟꯗ꯭ꯔꯕ ꯍꯟꯁꯦ ꯍꯟꯃꯟꯗꯅ ꯋꯥꯕꯁꯨ ꯌꯥꯎꯈꯤꯕꯀꯣ ꯌꯥꯎꯗꯕꯁꯨ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯪꯉꯒ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯨꯇꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯃꯦꯟ ꯑꯥꯔꯇꯤꯁ ꯑꯕꯨꯡꯁꯦ ꯑꯕꯨꯡ ꯁꯨꯔꯖꯤꯠ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡꯄꯥꯠꯇꯒꯤ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯃꯇꯦꯡ ꯏꯇꯦꯡꯁꯦ ꯂꯣꯏ ꯄꯥꯡꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯨꯚꯃꯦꯟ ꯑꯃꯗꯤ ꯁꯨꯇꯤꯡꯗꯣ ꯌꯥꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏ ꯀꯥꯎꯒꯦ ꯍꯥꯏꯇꯥꯔꯦ
samna have the question mana shumang ni lama chat pagum na mapalomda or kahani koi bachat pagum na lang bachat pagum no ina khando aga shumang la akhoi gi film se admai to nam gi na khalle ba sam have the yam ka sham la panam nati thawal buk tan dana adu thawal da namas yaure aduga sa imphal manung da namas yam yawi imphal manung da namas na maning de kai na kan da khoi nungai bu dong sai gi shooting chat da nungai ba khoi da ba joi ga khoi ga law na ba as law na ba de loi da adu duga khoi gi kana su abung su law bu da adu ne ta ne ga taw na da yam nungai ba mu men nam ti oi khe na khan jai aduga loishalak ba dai na haijaning isina ai kai gi thawai sida shumang ila gi character duga aduga shumang la da su thoibinau sarin ko aduga akhoi gi film da film sida su thoibinau haiba character si sarin ani se am thina khenai halle mani haidi film sina mo ka ha ga ta ge reality room da lak ta ya de aduga shumang ila gi na mo shumang la gi ton ama lai jai hoi haidi adumai wa ngang ba da film gi da di mo khena ba si sida su khenai ba ai ga mo challenges gum lairam gani hoi aduga akhoi di hana sumang la gi dum already sum laizabani na film gi room da diam pak no khongda ba na te siga second time oi dinai gi film ahamadana kai group se Hiramoti na ama kumza hoi mayam ne am pambi ki buto adu dagi mo sumaina akhoi gi thawai da bozina shumai tawtana habirak tana akhoi shuru ko taroga ya wana nang gre adu sumayam na nungshi biduna support to bi ko mayam na nungshi bi haina su auze adu duga sigi film sida ina thawai gi character duga shumang lagi character ani se atugi matik yam think khana gra ina ahamada akhoi gi shumang lagi style du da tawshan taw buda da bozina ngi do nungai te lila man ba yawe adu sa hari ne ada aina akhoi na pen da bado adi reality wa ta bado de nungai te dana ko haing screenplay tar ko matam de si nungai te akhoi gi athi bu puna ma da bo je loi khang da ba lai te kai hang de adu aidi puna maksigi credit se da bo je da pini hoi mani adu awa nungai de sumana pibi bani nungai ba sumana pibi bani awa ba sumana pibi bani hei sumana takpi bani puna ma oi khien haijak yam nungai jai haibadi akhoi gi art hai sida su aduki matik isa itumna tawbuduna su ya ponte ko mayam bi comments haibama feedback sama loraga akhoi se hena design se akhoi na sem doina aigi hainajaba haibase artist se hainajaba haibase ma thamba su ya yadabani na haibidi ngasai gi oza Hiramoti na su haibiriba akhoi gi lila dagi film olak pai se aduki matik khena doine stage performance utlubaduga film da lakma matam dadi akhoi gi life style sida hena attach to roktoini na ko normal akhoi gi keno du da realities ulak toini na khena bale baina challenges me amdi lobi ramgani adubu oza hana thagachari haibidi ozana aduki matik akhoi gi lila da taptai power su film dadi naunam khongda bane atoppa style ama su oidoni style acting even dialogue delivery su khena raktoini na ha oza ge maina challenges low sing se aduki mati akhoi thagat ningai ni oza bu su han thagachari mayam na hena pamba si dagi su amuka su hena pamba oisanu oza ge ko adu oza ge phajaba sidi aduki mati ngasi di mayam se akhoi gi studio lenga abani na magi aseng ba saktam duni ubo phangi de makeup amat yaw de anar nar de hogalak pane do magi aseng ba phajaba do ngasi de akhoi ubo phanga bane thank you yam nungai je yam thagachari mathang si oza sudam ka laksa ba tare oza sudi akhoi gi sigi film sigi matang sida akhoi gi role pirak pasiga adagi shooting tawkhi pasiga apen da nungai giba adagi kamaina akhoi gi team sigi matang sida su kitang wari sabiro yam nungai damo aduga pen da bodem ta laikhitre pen da laikhitre akhoi da watcha ba khara duna tongan bam laijaraga ada yam bana takti ba khoi da bojin takti ba aduga khoi gi team gi yamna unity oi ba haita sida di yam pele khoi yam boji gi khoi chilinau sing yamna family maksino sunu yam support to bi khoi de ko film sinam kan babi naga support to bi ba kamongi chanupi ade family loina moko ade khoi kali khara yam Sanjoy khoi crew member sing haita film se su yaw bani aduga khoi nau Joykisan khoi da boji gi kalik ngak tani khoi team ngak tani aduga khoi ngasai Hiramoti na panbi khi bada khoi gi makeup Abung haise makeup Surjit sema se Surjit su kawe do mana su yam support to bi ba khoi adu film sida isai sakpi ba haita playback singer gi marup Northern Lights from khangabok ta gi ni ma se aduga maga su khoi ji yamna cooperation ji pinaraga haita films di yamna namba matamda awaba mayam leiraga su awaba do kawhanba game hadi nammi basida ngasai gi motina haibada koi sana dana sum koi balang chat pai mongda war su hek ngak tang potha ji ga na haiba
ꯑꯗꯨꯒ ꯐꯖꯅꯕꯨꯗꯤ ꯑꯗꯨꯝ ꯇꯧꯗꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯗꯥꯕꯨꯖꯤꯅꯁꯨ ꯌꯥꯝ ꯍꯦꯟꯅ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯊꯤꯕꯒ ꯍꯥꯏꯕꯤꯗꯕꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯒ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯔꯤꯇꯦꯛ ꯇꯧꯔꯒꯀꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯁꯥꯟꯅ ꯐꯤꯂꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯃꯤ ꯇꯥꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯉꯤ ꯄꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏ MSFDSꯗ ꯔꯤꯂꯤꯁ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯄꯁꯤꯗ ꯑꯇꯣꯞꯄ ꯑꯦꯜꯕꯝ ꯈꯔꯗ ꯑꯗꯒꯤ ꯐꯤꯂꯝ ꯑꯃꯅꯤꯒꯨꯝꯕꯗ ꯑꯩꯁꯦ ꯈꯔꯁꯨ ꯈꯣꯡꯗꯥꯖꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯗꯅ ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯄꯥꯏ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯅꯨꯄꯤ ꯁꯥꯕꯤꯒ ꯄꯥꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃ ꯍꯣꯏ ꯍꯣꯏ ꯑꯅꯤꯁꯤ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯒꯦ ꯅꯨꯄꯤ ꯁꯥꯕꯤꯒ ꯄꯥꯕꯁꯤꯗ ꯍꯩꯅꯗꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯄꯥꯕꯗꯨꯅ ꯍꯩꯅꯕ꯭ꯔꯥ ꯍꯩꯅꯗꯕ꯭ꯔꯥ ꯍꯣꯏ ꯀꯣꯏꯁꯟ ꯍꯪꯉꯦ ꯑꯩꯈꯣꯏꯗ ꯃꯥꯅꯦ ꯍꯣꯏ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯟꯁꯔꯗꯤ ꯍꯦꯔꯥꯃꯣꯇꯤ ꯑꯩꯒ 2013ꯗꯒꯤ 12ꯇꯒꯤ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯄꯥꯔꯒ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯩꯅ ꯁꯄꯣꯔꯇꯤꯡꯒꯨꯝꯕ ꯌꯥꯎꯏ ꯃꯦꯟꯒꯨꯝꯕ ꯌꯥꯎꯏ ꯃꯥꯅ ꯍꯦꯔꯣꯏꯟꯒꯨꯝꯕ ꯍꯣꯏ ꯃꯌꯥꯝ ꯄꯥꯔ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏ ꯈꯪꯅ ꯇꯤꯟꯅꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯑꯦꯛꯇꯤꯡꯒꯤ ꯀꯦꯃꯦꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯅ ꯂꯤꯂꯥꯗꯒꯤ ꯅꯛꯁꯟꯅꯅ ꯑꯗꯨꯝ ꯀꯦꯃꯦꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯌꯧꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯗꯥꯕꯣꯖꯤꯅ ꯈꯔ ꯅꯛꯁꯜꯂꯨ ꯃꯈꯨꯠꯇ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣꯒ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯄꯥꯏꯅꯤꯡꯗꯕ ꯅꯛꯅꯤꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯐꯥꯎꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯈꯨꯝꯃꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯁꯦꯡꯕꯅꯤꯅ ꯈꯜꯂꯒ ꯑꯦꯛ ꯇꯧꯏ ꯃꯥꯅꯦ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯁꯦ ꯑꯦꯛꯇꯤꯡꯗꯨꯅ ꯌꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯅ yes. ꯁ꯭ꯀ꯭ꯔꯤꯟꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗ ꯐꯤꯜ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯐꯤꯂꯝꯗꯨꯗ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯥꯕ ꯅꯠꯇꯦꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯗꯨꯅ ꯅꯨꯄꯤꯒꯤ ꯔꯣꯜ ꯂꯧꯔꯒ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯜꯂꯛꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯥꯕ ꯑꯣꯏꯔꯗꯤ ꯐꯕ ꯃꯣꯏ ꯍꯪ ꯀꯣꯏꯁꯟꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯜꯂꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯅꯨꯄꯤꯅꯦꯅ ꯈꯜꯂꯒ ꯑꯦꯛ ꯇꯧꯕ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯇꯧꯅꯕ ꯑꯦꯛꯇꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯦꯃꯦꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯍꯦꯔꯥꯃꯣꯇꯤ ꯑꯩꯈꯣꯏꯅ ꯇꯧꯀꯥꯟꯗꯁꯨ ꯐꯤꯂꯝꯁꯤꯗ ꯎꯕ ꯐꯪꯒꯅꯤ ꯁꯨꯇꯤꯡ ꯃꯐꯝꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯅꯛꯁꯟꯕꯗ ꯋꯥꯠꯍꯧꯕ ꯑꯗꯩ ꯁꯝꯗ ꯍꯦꯛ ꯅꯥꯝꯕꯗ ꯈꯤꯇꯪ ꯍꯦꯛ ꯌꯧꯍꯧꯗꯕꯗꯨꯕꯨꯗꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯌꯥꯝ ꯁꯦꯝꯗꯣꯛꯄꯤꯔꯦꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯅ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯪꯒꯣꯏꯕ ꯀꯣꯏꯕ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯂꯩꯇꯦ ꯃꯥꯅꯦ ꯃꯥꯅꯦ ꯊꯥꯡꯉ ꯆꯦꯜꯂꯤꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ ꯀꯣꯜꯂ ꯀꯞꯄꯤꯅꯤ ꯍꯥꯏꯁꯤꯗꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯗꯣ ꯀꯣꯜꯂ ꯀꯞꯅꯔꯤꯅꯦꯕ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯕꯤꯕ ꯑꯩꯈꯣꯏ ꯗꯥꯕꯣꯖꯤꯒꯤ ꯐꯤꯂꯝ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯌꯥꯝꯒꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯕꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯥꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯦꯃꯦꯁꯇ꯭ꯔꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯊꯣꯏꯕꯤꯅꯥꯎ ꯂꯩꯒꯗꯕ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯨꯁꯨꯀꯣ ꯍꯣꯏ ꯉꯥꯟꯕꯁꯤꯁꯨꯀꯣ ꯑꯩꯈꯣꯏ ꯑꯦꯛꯇꯤꯡ ꯇꯧꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨ ꯉꯁꯤ ꯑꯩꯅ ꯑꯟꯁꯔ ꯄꯤꯖꯕꯅꯤ ꯍꯣꯏ ꯏꯄꯣꯝ ꯍꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯅꯨꯄꯤ ꯁꯥꯕꯤꯒꯒꯤ ꯗꯤꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯀꯦꯔꯦꯛꯇꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤꯅ ꯏꯟꯕꯅꯤꯅ ꯑꯗꯨꯅ ꯂꯩꯇꯗꯅ ꯑꯗꯨꯝ ꯇꯧꯏ ꯃꯥꯅꯤ ꯂꯩꯍꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯇꯤꯡꯗꯣ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯦꯛꯇꯤꯡꯗꯣ ꯌꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯤꯔꯤꯕ ꯇꯥꯛꯁꯇꯨꯃ ꯐꯨꯜꯐꯤꯜ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯗꯥꯕꯨꯖꯤꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯗꯥꯕꯨꯖꯤꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯟꯗꯕꯅꯦꯕ ꯐꯥꯏꯠ ꯌꯥꯝ ꯍꯩꯕ ꯅꯨꯄꯥꯅꯦꯕ ꯐꯥꯏꯠ ꯌꯥꯝ ꯍꯩꯕ ꯍꯥꯏꯗꯤ ꯐꯥꯏꯠꯀꯤ ꯉꯁꯥꯏ ꯌꯥꯎꯈ꯭ರೆ ꯐꯥꯏꯠ ꯑꯃꯗꯤ ꯗꯥꯟꯁꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯀꯝꯄꯣꯁ ꯇꯧꯋꯦꯅ ꯗꯥꯟꯁꯀꯤꯗꯨꯅ ꯇꯣꯉꯥꯟ ꯊꯝꯖꯔꯒ ꯏꯌꯥꯝꯕꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗ ꯗꯥꯟꯁꯄꯨꯗꯤ ꯍꯩꯔꯝꯅꯤ ꯈꯜꯂꯒꯁꯨ ꯐꯥꯏꯠꯇꯤ ꯍꯩꯔꯝꯅꯤ ꯈꯟꯗꯦꯕ ꯃꯤꯅ ꯍꯣꯏ ꯃꯥꯅꯦ ꯐꯥꯏꯠꯁꯦ ꯕꯦꯁꯤꯀꯦꯜꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯥꯔꯁꯦꯜ ꯑꯥꯔꯇꯤꯁꯀꯨꯝꯕꯗꯒꯤ ꯍꯦꯛꯇ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏ ꯐꯥꯏꯠ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯁꯦ ꯌꯥꯝ ꯅꯦꯛꯅꯩꯕ ꯍꯣꯏ ꯗꯥꯟꯁ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯇꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯈꯔ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯥꯏꯠꯁꯤꯗꯤ ꯅꯦꯛꯅꯩꯕ ꯅꯣꯏ ꯂꯩꯀꯥꯏꯗ ꯐꯨꯅꯕ ꯍꯩꯕ ꯀꯅꯥ ꯂꯩꯀꯥꯏ MMA ꯐꯥꯏꯇꯔꯒ ꯀꯧꯕꯤ ꯑꯗꯒꯤ ꯀꯔꯥꯇꯤ ꯐꯥꯏꯇꯔ ꯀꯧꯅꯕꯁꯦ ꯃꯥꯒꯤꯗꯤ ꯀꯧꯗꯦꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯤꯂꯝꯁꯦ ꯑꯦꯅꯤ ꯐꯤꯂꯝ ꯑꯊꯨꯠꯀꯤ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏ ꯍꯥꯏꯒꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯣꯏ ꯌꯥꯝꯕꯅ ꯂꯣꯏ ꯇꯧꯋꯤ ꯃꯤꯅꯗꯤ ꯑꯁ ꯅꯣꯏꯒꯤ ꯕꯣꯖꯤ ꯅꯤꯉꯣꯝꯕꯝꯗꯨꯕꯨ ꯐꯨꯅꯕꯒ ꯍꯩꯖꯥꯠꯂꯅꯦ ꯃꯥꯗꯤ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛ ꯇꯧꯔꯒ ꯃꯥꯗꯤ ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯗꯕꯅꯤꯒ ꯍꯥꯏ ꯃꯤꯅ ꯁꯤꯒꯥꯏ ꯍꯧꯔꯨꯅꯨ ꯊꯥꯖꯗꯕꯗꯣ ꯐꯤꯂꯝ ꯂꯣꯝꯗ ꯂꯥꯛꯑꯒꯗꯤ ꯒ꯭ꯔꯥꯐꯇꯣ ꯑꯗꯨꯝ ꯐꯤꯂꯝꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯥꯅꯦ ꯁꯤꯔꯤꯌꯁꯅꯦꯁ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯐꯤꯂꯝ 13 ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯁꯨ ꯐꯥꯏꯠ ꯂꯣꯏ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯈꯤꯕ ꯐꯥꯏꯠꯅꯦ ꯁꯤꯃꯗꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯂꯦꯟ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯒꯤ ꯃꯥꯅꯦ ꯃꯥꯅꯦ ꯁꯤ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯨꯔ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯑꯣꯖꯥꯁꯤꯡꯗ ꯀꯣꯏꯁꯟ ꯃꯆꯥ ꯑꯃꯃꯝꯇꯪꯁꯨ ꯍꯪꯖꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯣꯖꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯗꯤ ꯑꯣꯖꯥ ꯁꯨꯔꯅ ꯊꯝꯕꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯕꯣꯖꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯟꯅꯔꯕ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯥꯔꯠꯅꯗꯤ ꯂꯣꯏꯅꯃꯛꯁꯤ ꯃꯒꯨꯟꯗꯤ ꯂꯩꯔꯒ ꯄꯨꯊꯣꯛꯅꯕ ꯑꯦꯛꯁꯄꯣꯖꯔꯁ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯕꯖꯦꯠꯁꯤꯗ ꯀꯥꯔꯇꯦꯜ ꯇꯧꯅꯤꯡꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯕꯣꯖꯤꯁꯤꯅ
one of the best oigdabusu male market sida ado oza se oza gumba kayamasu tholokpo oisanu akhoi manipur si haibadi film si hena bhajan ge haidi paisa si hena thadar ga su phajadaba natte aduna paisa aduna akhoi gi financial gi constraints leibaduna akhoi da curtail tawba akhoi gi art na su acting tawningba adagi expose tawningba sport script na demand tawba sport pokta location bokta akhoi phangdaba kayama yaudaba natte ko compromise tawba ado oza gumba kayama thola gadi akhoi se technique makhan makhan tawraga akhoi na example se piraga adum puthokpa ngamgadaba male oza boji gumba kayama tholakpo oisanu haina thamjage sai gi tawo mrak thachara akhoi amon haibi dana ko ningthou dadi nang yeknaba yam yami minai dadi yeknaba leite ningthou winning da mi leite minai da kana winning de the minai do ni yeknaba thamno ka du mo de kem khamo ningthou dri nang one day ai su king winning ga na ma je hat na ba tu andana silib aduna akhoi dabu ji da ina haijan ningi di dabu ji na kari gumba da repentance haidar aina loi paisal le sur me amna haibi ba ai tu oge da atopa mani ege de editor se atra atopa ma cameraman ni ege da aina sun direction de le ga aina dabu ji tu to mane ningthou ni leis mane ada manipur gi director me am lai ba ko director me am du wai da hun bai wana se to ngam ma ga di to hai ba ni mane sai ta mon hai amba do hai inform bi ganu hai dabu ji na fight ngam me direction pi ba ngam me adi script recreate to ba ngam me mane adagi screenplay ta ba ngam me aduga swa kana dance choreography ba ngam hoi editing hai jale light hai jale camera hai jale sumaina all in one oi ba director ji kai lege mane tasingna ina Epom media gi through da hai jari mane ado ngamma ga di to biu mayam da aduga back bite toraga mane noi malai paisal hero da na mana kumjara madi ga suma hai bu hai mane yama chumbani haibadi mane oza suna haisi yama chumbani haibadi akhoi haibadi ningthou minai haina akhoi just example ni mi bu hanthana lobai wakhal londi leijade aduga akhoi gi ningthou oirapo matamda mana struggle tawba challenges hena lorokpani na akhoi gi thak ani du da level lo khoi ne hekta jak laun hekta oza example thamakpani myam waro biroi aduga akhoi gi miyoi bai se hotpu honaradi akhoi gi mahai cha da ba kaishu leitabani hotpu honaradi akhoi gi honna ba haiba matam sa niyom chumba haiba ma de mathok ta ba niyom chumna bu honna biragadi mahai cha da ningai suklei leite haiba sima thamjaningi aduga art haiba sidi akhoi gi something god gifted su oire than spiritually some positive energy ama su akhoi na flow le bham thopra haina thamjaningi aina bu positive oita aragadi aigi result se aigi akhoi gi pothok se product se adum positive oigadra hain thamjaningi aduga ozagi akhoi ozagi magun dubu seithajaba haiba tare azada adum mayam amadi kayama laktaba sunate haibadi adusu paisan oza suna puthoreba opinion da aisu understand tawba ngami aduna akhoi gi hekta ozana khangde bida confident le na pongbai paiba yaba natte aduna akhoi gi paira aba haibasi mayam na khitang yengbiraga khanbiraga hekta akhoi gi khandana akhoi ngangthokpasi akhoi gi society da khara yaudaba natte aduna khandana ngangthokpasi ma akhoi ga ngasi dagi de akhoi tok asi aduga akhoi gi society sida hena healthy oigadaba comment se khalaba matungda magi phajaba se hana appreciate tawmina si haibagi wakhalondo thamningba male ozagi se aduna akhoi na appreciation amadi gratitude leiragadi akhoi gi society da akhoi gi film gi fraternity na su mayam da contribute tawise akhoi na khitang energy se akhoi na boost tawbiragadi hena phajaba mayam gi penba mid penba amadi society da yamna kanaba film kyama puthokpa ngambagi thona do lakani habisi ma thamjaningi aduga akhoi loisalakpase oza question macha mum tangal lokhachage oza boji se aduki matik akhoi gi aina su thamjari duni manipur di am chana ba akhoi gi art ki field sida yamna chana ba misak amadi oi haina thamjage aduga oza gumba kayam thola di manipur se akhoi gi activities kayama de khone curtail tawraga yamna elaborate tawdasu yagadabu bu manbu male aduga oza kano se oza gi film se thawai ni haibase oza gi bakhalonda kari phongdoning amadi thawai ni se kari manam mi mingonda yenghaning na haiba bakhalom tanga thabiram THAWAIGEE THAWAI yenganingba haije koina sije a part of experiment amasu oire competition haije are compete tawum su oire the film je tasengna haigadi manipur da namiba film mayam jingje natra world da namiba film mayam jingje adum nupa nupi khairaga nambani ada khoi handaki film sida khoi ju as a kainoma oina anoba ma
haigatra natragana something science different oiba, hoi. science amtang yengse akoi manipur di art ki matang sida hairagaju sumang kumai habje malemda amta leram dong mande Leite, hoi. manipur khaktani Manipur leijariba sidani akoi gi nupi su fazalba nupa loina ba unique oiba unique hoi. oina nupa oina sanajabaje ado akoi gi su habidi prestigious oiraba sumjat sumang kumai je Hoi. sida kumiba artist mayam jina su akoi gi film gi line sida platform amtang pibi dana saying amtang tawbasida akoi gi leiriba people jina accept tawgadra haidana Hoi. ahanba film gi promo ma hana namaga thagatjabne do ada kitang akoi gi conflict macha chainaba kitang misunderstanding leiragasu Man. adu mayam do yanaduna akoi gi tawjaiba experiment je mai pangna hoji puthokpa ngambase sisina akoi babok ta yengba matam da ju hoi akoi na namjaiba film je mayam dei budi kitang tongale haidi nupi amta yaudana namba film ama woibajit pochida Hoi. public sina hena pamba natra pamda ba haibado aidi pamgani haina ju khalli Hoi, hoi. mayam jigi acting da aina haijina artist ama haibajidi huibu saw hairagaju adagi uchi embu saw hairagaju kainom saw hairagaju adubu mana saba ngamba mi dubu Hoi. artist ko bani artist da boundary leite Man. haibadi artist saning ba role to loi saba yai haiba aina haibadi Chumani. aduna reality da di tawba yadragaju film haibajidi creativity ni Man. ada koina create tawjaiba film atmosphere sida handaki thawai thawai je koina namjaba film je sidai sida nupi ni nupa ni haba loi kautokna Hoi, je khoi film ama oina ye aduda yengbiraga miyeng ta haningi aduduga khoina soiba ina haijini department khudimu paijei haragaju aigi jo soiba myam lerangani ai perfect na chade akhoi myam punamaksu akhoi kumi myam ji jo haijege akhoi jo still honaribu ngaktani aduna bhabok singna ju film je yengbiraga nungsidana smaina film am oina yengbiu adugi smaina uhanba ngamgadra ina film oina puthokpa ngamgadra haibji thawai gi thawai sida akhoina saying puna tawminajabani haibji wai thamjage Ya machumani ozana thambiriba wakhalon haibadi artist haiba ozana su ngasigi hojiki paijariba khigi position me amsi yamna kina paijaba ngaktani haibadi artist me amsu akoi phawra ba hojik leiriba singsu well known ngaktani mayamna adu orasu moina project ama torpu matamda mayamgi seba ama taw matamda akoi je kiba amadi yauraga mayamna pambigadra soigadra haiba mayama yawi haibase akoi behind the scene mogi feelings amasu lei haibase mayam understand tawbi hoina thamjage aduga thawai gi thawai haibase mayamdagi tonganba top pa akoi film da nattana akoi nambadagi hodana adagi akoi cast and crew sisu yam tonganba unique oiba mu puthokpanina mayam sungsoi soidana support tobigani haina akoi asa tawje aduga film si akoi hanasu thamjari baduni haibadi lilagi group haibadi nupa sing adagi nupi saba akoi lilagi group sina party sina mayam gi damakta nupi haibasi ma sugyaw yawdubida namgiba adugum laba yamna unique oiba film amani ngasai ozana su thambiriba not only the artist akoi surrounding da akoi bhabok da yawriba amadi akoi screen da uriba singsi akoi nupi amate yawdubida namgiba ngata sini ngatani haibasi ma akoi role mayam sariba amadi akoi scene mayam duda nupi haibasi ma sugyaw yawda namgiba exclusively akoi nupa singduna akoi lilagi nupi saba singduga tawraga adumaina semjagiba mayamgi presentation ni haina thamjage mayam sungsoi sodana yengbiu akoi ipo media na su tang kunipangi midnight ta release tawgadabsi pre-book tawbiro offer lobiro just with 109 rupees only si mayam sima akoi sima grabs tawbihoro aduga thawai gi thawai haibasima mayam support ro matungda thawai gi thawai dagi ahenba kayama puthokpa ngamnabagi mayam energy amadi mayam gi support tuma mayam dagi nizari mayam sungsoi sodana pina bi hain thamjage aduga ozagi su loisalakpasida akoi gi mathangsi oza Robindro da laksage akoi wari ni yam saning bani adugo yam sangbagi timing so koi loba ngabjadre haibadi oza singi su achin balai bani akoi gi su mayam se program sima mayam gi matek design phajana ba tawjarak panina oza gi aroi bada oza akoi gi lila se manipur dadi aduki matik maming leire mayam gi seba tawrai si akoi poktingai dagi tawra bangaktani adubu akoi gi prithvi gi mafam khudimaktadi sigi platform sima suplai leite ado sigi matangda ozana lila se yamna unique oiriba akoi gi sigi form se jaga amata da phangba nate oza ko sigi hairdo ko si am chawthok ningai ni adubu lilagi matang sida akoi gi discourage torpa thengna bibra amadi oza lilagi matang sida ozana akoi gi clarification tawning ba haigadra akono lilagi sanaroi singsida sumaina akoi miyeng lana yengba adagi miyeng chumdana yengba lila haisidagi kanona oibani kaina haiba ozada bad comments kuma pibirak pa leibra adugumodo karmaina ozana karamba wakhan ta haningi habdu moza thambiyomta Bojit question yam bojit ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯍꯥꯟꯕ ꯑꯩꯁꯦ ꯑꯁꯤꯒꯤ ꯐꯤꯂꯝꯗ ꯆꯥꯡꯌꯦꯡ ꯇꯧꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ
ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯁꯦꯡ ꯁꯦꯡꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯃꯨꯚꯃꯦꯟ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯗꯥꯏꯂꯣꯛ ꯗꯦꯂꯤꯚꯔꯤ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯐ꯭ꯔꯤꯂꯤ ꯑꯣꯏꯅ ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯤꯇꯤꯗ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝ ꯕꯣꯗꯤ ꯃꯨꯚꯃꯦꯟ ꯐ꯭ꯔꯤꯂꯤ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯇꯧꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯐꯤꯂꯝꯗ ꯇꯥꯔꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯃꯨꯛꯇꯁꯨ ꯇꯧꯗꯕꯅꯤನ ꯏꯁꯥ ꯕꯣꯗꯤ ꯃꯨꯚꯃꯦꯟꯁꯨ ꯌꯥꯝ ꯍꯦꯟꯅ ꯌꯥꯗꯕ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯗꯦꯂꯤꯚꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣꯛ ꯗꯦꯂꯤꯚꯔꯤꯗꯨꯒ ꯑꯗꯩ ꯑꯣꯖꯥ ꯕꯣꯖꯤꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯈꯤꯕ ꯑꯁ ꯂꯤꯂꯥ ꯃꯥꯜꯂꯤ ꯂꯤꯂꯥꯗꯤ ꯃꯥꯜꯍꯟꯒꯨꯝꯁꯤ ꯌꯥꯝ ꯔꯤꯌꯦꯂꯤꯇꯤꯔꯣꯝꯗ ꯁꯨꯃꯥꯏꯅ ꯄꯨꯁꯤꯟꯁꯤ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯀꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯖꯈꯤꯕ ꯐꯤꯂꯝꯅꯤ ꯑꯗꯨꯕꯨ ꯚꯥꯕꯣꯛꯇꯒꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯐꯤꯗꯕꯦꯛ ꯂꯥꯛꯄ ꯑꯗꯨꯒ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯗꯤ ꯉꯁꯤꯐꯥꯎ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯀꯨꯝꯂꯤꯕꯁꯤꯡꯁꯤꯅ ꯐꯤꯜꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯁꯨ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯗꯩ ꯈꯔꯕꯨꯗꯤ ꯇꯥꯕ ꯁꯨꯡꯇꯥ ꯇꯥꯗꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗ ꯇꯧꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯑꯃ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯤꯂꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯨꯅꯤ 360 ꯗꯤꯒ꯭ꯔꯤꯁꯤꯗ ꯂꯣꯏ ꯌꯦꯡꯉꯛꯇꯣꯏꯅꯤ ꯃꯆꯦꯠ ꯑꯃ ꯃꯦꯟꯕꯒꯤ ꯁꯣꯏꯈꯤꯕꯒꯤ ꯑꯗꯨꯗ ꯉꯥꯛꯐꯝ ꯁꯨꯡꯂꯩ ꯂꯩꯇꯕꯅꯤꯅ ꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯆꯧꯕ ꯑꯃ ꯆꯪꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯝꯅ ꯍꯥꯏꯀꯥꯟꯗ ꯐꯤल्म ꯃꯤꯔꯥꯏꯕꯗꯤ ꯅꯠꯆꯗꯕꯤꯗ ꯐꯤल्मꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕꯁꯤꯡꯕꯨꯗꯨꯁꯨ ꯃꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯒ ꯐꯤल्मꯗ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯤꯔꯥꯃꯣꯇꯤꯗꯁꯨ ꯑꯔꯣꯏꯕ ꯑꯃꯇꯪ ꯂꯥꯛꯆꯒꯦ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯃꯤꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤꯔꯥ ꯍꯪꯕꯁꯦ ꯑꯗꯨꯝ ꯍꯪꯉꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯖꯥꯁꯦ ꯐꯖꯈ꯭ꯔꯦ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯆꯥꯅꯕ ꯂꯤꯂꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯒ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯒ ꯑꯣꯖꯥꯅ ꯁꯥꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯤꯔꯣꯏꯟ ꯍꯥꯏꯕꯗꯨꯃ ꯑꯣꯖꯥꯅ ꯄꯨꯊꯣꯛꯏꯕꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗ ꯁ꯭ꯄꯦꯁꯤꯌally ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯣꯏꯗꯤ ꯃꯃꯥꯒꯨꯝꯕ ꯁꯥꯕ ꯑꯗꯒꯤ ꯑꯣꯖꯥ ꯁꯨꯔ ꯍꯣꯏꯅ ꯑꯗꯨꯝ ꯖꯁ ꯅꯣꯔꯃꯦꯜ ꯖꯦꯟꯇꯜꯃꯦꯟ ꯑꯃ ꯁꯥꯕꯒꯨꯝꯕ ꯑꯣꯏꯔꯛꯄꯅꯤꯅ ꯀꯃꯦꯟꯁꯦ ꯀꯌꯥꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯑꯝꯃꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯍꯤꯔꯥꯃꯣꯇꯤꯒꯤꯗꯤ ꯐꯖꯕꯒꯤ ꯃꯇꯤꯛ ꯌꯦꯡꯁꯤꯟꯕꯁꯨ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯣꯖꯥ ꯐꯖꯕꯁꯤꯗ ꯑꯣꯖꯥꯅ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯗ ꯀꯃꯦꯟꯁ ꯄꯤꯔꯛꯄ ꯑꯗꯨꯒ ꯑꯣꯖꯥꯅ ꯅꯨꯄꯤ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡꯁꯦ ꯆꯨꯝꯅ ꯌꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯃꯇꯪꯒ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯡꯊꯥꯡ ꯈꯪꯗꯅ ꯄꯕ꯭ꯂꯤꯛꯀꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯅꯤ ꯃꯌꯥꯝꯒꯤ ꯏꯃꯦꯖꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯊꯤꯕ ꯊꯕꯛ ꯇꯧꯔꯝꯕ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯣꯏ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯄꯔꯁꯅꯦꯜ ꯂꯩꯕꯁꯤꯡꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯂꯩꯖꯈꯤꯁꯅꯨ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯦꯛꯇꯔ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ XYZ ꯑꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝ ꯊꯣꯛꯑꯒ ꯀꯩ ꯍꯥꯏꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯗꯃꯛꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗ ꯒꯨꯗ ꯀꯃꯦꯟꯅ ꯑꯅꯝꯕꯁꯨ ꯑꯣꯏ ꯕꯦꯗ ꯀꯃꯦꯟ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯒꯨꯝꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨꯝꯇ ꯃꯥꯏꯟ ꯇꯧꯗꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯈꯜꯂꯒ ꯑꯩ ꯁꯦꯝꯗꯣꯛꯆꯒꯦ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯌꯦꯡꯁꯟꯕꯅ ꯑꯅꯝꯕꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯌꯦꯡꯁꯟꯕꯤꯔꯤꯕꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯍꯥꯏꯅꯤꯡꯉꯦ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯌꯦꯡꯁꯟꯕꯤꯔꯝꯃꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯉꯤꯕ ꯍꯥꯏꯍꯟꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯒꯤ ꯂꯝꯆꯠꯇꯨꯕꯨ ꯆꯨꯝꯊꯣꯛꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯏꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯑꯩꯅ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯅ ꯊꯝꯖꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯖꯔꯨꯕꯁꯤꯡꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯄꯦꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝꯗꯨꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯐꯤꯗꯕꯦꯛ ꯌꯥꯎꯗꯅ ꯃꯣꯏꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯔꯣꯏꯗꯕꯅꯤꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯀꯃꯦꯟꯁ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯒ ꯃꯣꯏꯗ ꯁꯦꯝꯗꯣꯛꯄ ꯁꯥꯗꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯤꯔꯥꯃꯣꯇꯤꯅ
thong launa hangtui haina thamjari aduga akhoi mayam artist mayam si mayam gi feedback singduna hena grow tawraga hena support tu la akanda akhoina mayam si gyan taba understanding lemina ba amadi akhoi bhabok nungai ba artist nungai ba oimina ga dawni haina thamjage yam nungai thank you so much aduga oza sur gi su aroi ba question si oza da aina hangjaning ba si oza si basically lila da su yamna di kumme ko aduga lila da ngaujaba yam thina lei ado lila pamjaba lila ngaujaba singsida ozagi oiba nungsiba message amade nungsiba wakhalon kharang thambiyo lila ngaujaba fencing haita mayam da public da haita ba khaija tare ko daw lila da ngauba haibasi akoina angang oingai dagi su hona lila yaudringai da koigi oza Robindro hoi akoidagi yamna hana tobira medu senior artist mayam iban aigi motina fawda aingodagi chahi khara dum hali lila yausi adu mayamna hojik akoina lila torokanda akoibu nungsibidana akoidaga nungsi wahai adu akoida ngaubirakpa mayam ama nangna tawdi yare gan haibirakpa some people khara lei sumaina nga saigi akoina matamdu do bhabok oina lei ngai haitare lila da changjarak tringai da artist sing jina tawr mayam se akoina su yam nungsiba mayam ama yaukhreba ko hojik su leiri akoi senior mayam adu akoina matamu lila yaudringai da aina bhabokki adu mai lei ngai haita lila yengjeba matamda lilagi artist sing yam nungsijai adu maina aina hojik ta khange hadi aina dugi artist tu nungsiba phawgiba mabu uningba phawgiba to yam thina igaroi ba yawgiba aina crush oi jar koina su yam sanaton hoi tarun hoi ngaujarak pasi lo lilagi heroine da lilagi bet ta phaw lilai mama sabi da haitare aikoina yamna ngaujarakhiba mayam leiba ko Robindro su amani maraktu da adu lilagi hero kongiba mayam da asmagi komise aina ga stage tho amadi ga soi heita baina okhal ganjari ni ko adu maina nga saigi nupi sabi sing laktagi su natraga aikogi nupi asengba sing laktagi su Hiramoti na toba acting se aina tawjaramagadi haidana moi masa na khanbu su leramgani mani adi ai woina du uzabado film da hero mo throbo aini ga somai loi khanjaba ngaktani mi khuding makse aduna aina tawjaba sing sida su aibu nungsibi aibu ngaubi ba mayamna ai si sur oiramadi ga khanba mi su sometime yoram ba yai aduga aina mayamda haijaningbadi mayamna nungsibiribase aikoigi damoktadi yam laibok fabani dawa aduna aikoina tawthorakpa khudingmakta paktrasu dum yengbiyo ko haitare adi aikoina yam haire na hekta character khudingmak hekta sidi loi chana lagi haibududi kanamta perfect honabadi adum script writer duna pirakpa role du ngamnaba director ga tanaraga adila tamdana khotna mayam honaga doine aduda artist khuding ma haijagi masa gi asonba mamdi loi le adu Hiramoti na mayam phajaraga leirasu Hiramoti da mana ai weak point amadi leijei haibasi masa da feel torongani ade oza Robindro sungai even ai sungai ai hujik phajare na haiba yade aingonda awat pa mayam leini isana khanjei swai jaga sidang phajaramadi acting da swai jaga sing yoramadi gana mi khuding mani basidi ko aduna aikoina phawriba nungai tabasi adum bhabok tadi khangde adi bhabok na di akoi tholokpoda dum nungai bi da na ila yengbiri ni ko aduga mana tawdi yare gain haise aduna aikoina tawjariba khara sida mayamna adum nungsibiyu matam koina sangna aikoi se ek sidri phawai tare ko sidri phawai budi yadi sana ngammi phawai tare ko aduna hallo sela dinga moi dini ko adu chai humfu humdra sai si bokte dum ngamne ne khali ko aduna akoina tawri phawsida nila sanajari phawsida akoina tawjaba khara si ai nungsiraba Manipur gi viewer mayamna ai public mayam ai fan mayamna akoi bo dum encourage tawbiraga adum tongne nang adong to phajai ne na thagat piu adu mayam gi thagat wai haise akoina pamjari di Hiramoti ju kari gumada haibani artist na pamsi paisa na ti clap to ne mani paisa su ta ka dilai da mo ko paisa yaw di kanam chalo hoje akoina sida lai paisa ne ko paisa di paisa thaw hala lai ni paisa yaw de ya pote gari thau da paisa ne fib cheli paisa ne alila sanar kan paisa phang da budi yade tawbadabu paisa du di tum masa lakchar ni ko aduga akoina pamjari di mayang wa haiba ba ka ta khuba sigum basing hena pamjabani duna matam chupada artist mayam nungsibiyu mana pai mana pakte haiba ne mawang thambiganu paktabudu su wan di palkani mane magi improvement gi kaino duma pipi da yes ado miyoi bu khuding mangni ko angang oringa da kana haiba yawge na sum chawra kana hai pangaktani duna koina ga ahamali la yaw kanda ai isagi sinbo ai yengningdaba sin yawje ai gi lila isani sawo kumbada yeningdradi bhabok te yeningangadra aduni kai haje
ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯑꯩꯅ ꯌꯦꯡꯅꯤꯡ ꯄꯥꯝꯗꯕꯗꯣ ꯃꯤ ꯄꯥꯝꯃꯣ ꯍꯥꯏꯕ ꯌꯥꯗꯦꯗꯅ ꯌꯦꯁ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯖꯕꯗꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯍꯣꯏ. ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯃꯥꯏꯌꯣꯟꯁꯦ ꯆꯨꯝꯊꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯤ ꯈꯤꯇꯪ ꯌꯥꯖꯔꯤꯅꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯂꯤꯂꯥ ꯀꯨꯝꯃꯛꯄꯁꯤꯡꯁꯤ ꯏꯁꯥꯁꯦ ꯈꯔ ꯂꯣꯏꯅꯃꯛ ꯋꯥꯠꯄꯅꯦꯕ ꯁꯤꯗꯤ ꯃꯤꯅꯗꯤ ꯂꯣꯏ ꯍꯪꯅꯕꯅꯤ ꯑꯦꯛꯇꯔ ꯑꯃꯅ ꯀꯨꯝꯃꯤꯁꯦ ꯅꯪ ꯅꯁꯥꯅ ꯀꯨꯝꯖꯕ ꯂꯤꯂꯥ ꯅꯁꯥꯅ ꯌꯦꯡꯖꯕ꯭ꯔꯥ ꯅꯁꯥꯅ ꯀꯨꯝꯖꯕ ꯐꯤꯂꯝ ꯅꯁꯥꯅ ꯌꯦꯡꯖꯕ꯭ꯔꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯅꯕꯅꯦ ꯅꯪ ꯌꯦꯡꯕꯗ ꯀꯔꯤ ꯐꯥꯎꯏ ꯀꯥꯏꯅ ꯃꯤ ꯑꯇꯣꯞꯄꯁꯤꯡꯅ ꯍꯪꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯅꯪ ꯀꯩ ꯐꯥꯎꯒꯦ ꯑꯗꯨꯅꯤ ꯅꯪꯁꯨ ꯍꯥꯏꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀꯨꯝꯕ ꯑꯩ ꯏꯁꯥꯅ ꯌꯦꯡꯖꯕꯗ ꯄꯛꯇꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯁꯨꯔꯒꯤꯗꯤ ꯃꯥꯅ ꯀꯨꯝꯕꯁꯦ ꯃꯥ ꯂꯣꯏ ꯌꯦꯡꯉꯦ ꯍꯥꯏꯕꯗꯤ ꯑꯗ ꯉꯁꯥꯏꯒꯤ ꯄꯛꯇꯦ ꯍꯥꯏꯕ ꯂꯤꯂꯥꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ ꯏꯁꯥ ꯏꯇꯣꯝꯗ ꯑꯗ ꯏꯁꯥꯅ ꯈꯤꯇꯪ ꯄꯛꯆꯅ ꯊꯣꯛꯈꯤꯕ ꯂꯤꯂꯥ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯖꯈꯤꯕ ꯃꯊꯪꯗꯩꯗꯤ ꯁꯦꯝꯗꯣꯔꯛꯑꯅꯤꯕ ꯑꯗꯩꯗꯤ ꯑꯗ ꯉꯁꯥꯏꯒꯤ ꯌꯦꯡꯖꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗ ꯑꯩꯗꯤ ꯁꯨꯝ ꯌꯦꯡꯖꯩꯕ ꯑꯩ ꯊꯣꯛꯈ꯭ꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯈꯨꯠꯇ ꯁꯣꯏꯔꯕ꯭ꯔꯥ ꯃꯥꯏ ꯁꯣꯏꯔꯕ꯭ꯔꯥꯅ ꯑꯗ ꯃꯌꯥꯝꯅ ꯈꯪꯗꯕ ꯉꯁꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯔꯝꯒꯦ ꯈꯪꯗꯕ ꯍꯥꯏꯗꯤ ꯈꯪꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤ ꯂꯤꯂꯥ ꯌꯥꯎꯔꯛꯏꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯤꯂꯥꯁꯦ ꯄꯨꯟꯁꯤꯗ ꯃꯥꯏꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯗꯣ ꯍꯥꯏꯕ ꯂꯤꯂꯥ ꯑꯃ ꯂꯩ ꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔ ꯁꯦꯒꯥ ꯀꯥꯏꯈꯤꯕ ꯂꯤꯂꯥꯅꯦ ꯑꯗꯨꯒ ꯅꯝꯕꯔ 1ꯁꯨ ꯇꯥꯔꯤꯅꯦꯀꯣ ꯐꯦꯁꯇꯤꯚꯦꯜꯗ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯏꯃꯣ ꯃꯩꯁꯅꯥꯝꯕꯀꯣ ꯑꯣꯖꯥ ꯀꯦꯔꯥꯎ ꯔꯥꯖꯤꯡꯒꯤ ꯗꯤꯔꯦꯛꯁꯟꯅꯤ ꯑꯗꯣ ꯑꯣꯖꯥ ꯅꯕ ꯋꯥꯔꯤꯄꯒꯤ ꯗꯤꯔꯦꯛꯁꯟꯅꯤ ꯂꯤꯂꯥꯁꯤ ꯌꯥꯝ ꯐꯖꯕ ꯂꯤꯂꯥ ꯑꯃꯈꯛ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯑꯍꯥꯟꯕ ꯂꯤꯂꯥ ꯑꯣꯏꯌꯦꯕ ꯈꯨꯠꯇꯒꯤ ꯈꯣꯡꯗꯒꯤ ꯃꯥꯏꯗꯒꯤ ꯁꯝꯗꯒꯤ ꯂꯣꯏ ꯁꯣꯏꯔꯦ ꯑꯁꯦꯡꯕꯩ ꯁꯣꯏꯔꯦ ꯍꯧꯖꯤꯛꯇꯒ ꯀꯨꯝꯃꯝꯃꯣ ꯍꯥꯏꯌꯣ ꯍꯧꯖꯤꯛꯇꯒ ꯅꯪꯅ ꯇꯝꯃꯝꯃꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕ ꯀꯩꯗꯧꯉꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯖꯁꯤꯒ ꯃꯇꯝꯗꯣ 2009ꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛ 2025ꯅꯦ ꯀꯌꯥꯝ ꯈꯦꯠꯅꯔꯦ ꯆꯍꯤ ꯃꯌꯥꯝ ꯈꯦꯠꯅꯔꯦ ꯌꯥꯝ ꯗꯥꯎ ꯌꯥꯕ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯁꯨꯔꯁꯦ ꯑꯗꯨꯒꯤ ꯁꯤꯟꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗꯅꯦ ꯂꯤꯂꯥꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯂꯥꯅꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯦꯛꯃꯟ ꯗꯦꯕꯥꯅꯒ ꯇꯧꯕ ꯑꯦꯛꯇꯤꯡ ꯃꯌꯥꯝꯁꯤ ꯄꯦꯅꯥ ꯈꯣꯡꯒ ꯁꯥꯔꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯨꯡꯉꯥꯏ ꯃꯌꯥꯝꯗꯣ ꯑꯩ ꯑꯗꯨ ꯑꯣꯏ ꯆꯤꯡꯊꯣꯛꯑ ꯌꯦꯡꯉꯦꯕ ꯑꯩꯒꯤꯗꯣ ꯅꯠꯇꯕꯤꯗ ꯑꯩꯒꯤꯗꯣ ꯖꯔ ꯆꯤꯡꯁꯟꯈ꯭ꯔꯦꯗꯅ ꯃꯣꯏꯒꯤꯗꯣ ꯌꯦꯡꯉꯦꯕ ꯑꯩꯒꯤꯗꯣ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯇꯅ ꯑꯩ ꯇꯟꯁꯤꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯏ ꯑꯩꯁꯦ ꯀꯃꯦꯟꯁꯤꯗ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯑꯃꯨꯛ ꯌꯦꯡꯉꯦ ꯁꯤꯒꯤ ꯁꯞꯄꯣꯔꯇꯤꯡ ꯀꯨꯝꯃꯤ ꯅꯨꯄꯥꯁꯦ ꯌꯥꯗꯤ ꯌꯥꯏ ꯑꯗꯣ ꯃꯥꯒꯤꯁꯦ ꯁꯦꯞ ꯑꯃꯗꯤ ꯈꯔ ꯁꯣꯏꯔꯤꯒ ꯍꯥꯏꯔꯛꯄꯁꯦ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨ ꯑꯩꯅ ꯄꯥꯖꯩꯌꯦꯕ ꯄꯥꯖꯩꯗꯤ ꯈꯨꯠꯀꯥꯁꯦ ꯏꯁꯇ꯭ꯔꯦꯠꯇꯒ ꯊꯝꯃ ꯂꯩꯖꯒꯗ ꯈꯔ ꯀꯣꯜ ꯂꯩꯔꯝꯒꯨꯝꯕ ꯅꯝꯒ ꯈꯔ ꯄꯣꯜ ꯂꯩꯔꯝꯒꯨꯝꯕ ꯁꯝꯒꯥꯁꯦ ꯍꯦꯛꯇ ꯀꯩ ꯁꯟꯅ ꯂꯦꯛꯊꯣꯛꯄ ꯃꯥꯜꯂ ꯃꯌꯥꯏ ꯈꯥꯏꯔꯒ ꯃꯇꯝꯗꯨꯗꯀꯣ ꯀꯩꯝ ꯈꯪꯖꯗ꯭ꯔꯤ ꯍꯩꯖꯗ꯭ꯔꯤꯕ ꯃꯇꯝ ꯃꯥꯅꯦ ꯑꯥꯔꯇꯤꯁ ꯍꯥꯏꯁꯨ ꯕꯦꯁꯤꯀꯦꯂꯤ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯌꯥꯝꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏꯅꯦ ꯑꯗꯨꯒ ꯑꯣꯖꯥ ꯁꯨꯔꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅ ꯌꯥꯝ ꯆꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯦꯛ ꯑꯍꯥꯟꯕꯗꯨꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯈ꯭रे ꯍꯥꯏꯕ ꯐꯖꯅ ꯁꯣꯏꯔꯁꯨ ꯑꯗꯒꯤ ꯑꯣꯖꯥꯅ ꯄꯥꯝꯖꯔꯁꯨ ꯃꯌꯥꯝꯅꯗꯤ ꯑꯦꯄ꯭ꯔꯨቭ ꯇꯧꯕꯤꯈ꯭ꯔꯦꯗꯅ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔ ꯈꯪꯅꯤ ꯃꯥꯏꯕꯤ ꯃꯌꯥꯝꯗ ꯑꯩ ꯁꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅꯀꯣ ꯑꯣꯖꯥ ꯏꯄꯣꯝ ꯃꯤꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯝꯅꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯃꯝꯇꯪ ꯁꯤꯟꯅꯖꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯍꯥꯟꯅ ꯀꯠꯆꯒꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯁꯤ ꯑꯣꯖꯥ ꯕꯣꯖꯤꯗ ꯑꯩ ꯀꯠꯆꯒꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯛꯄꯤꯕꯒꯤ ꯃꯊꯪꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕꯤ ꯑꯝꯗ Thank you so much. Thank you. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯣ ꯐꯖꯕꯤ ꯉꯁꯤꯗꯤ ꯑꯅꯥꯕꯤ ꯑꯣꯏꯔꯤꯅꯤꯀꯣ ꯉꯁꯤ ꯅꯥꯔꯦ ꯑꯣꯖꯥ ꯁꯨꯔꯁꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯑꯣꯖꯥ ꯃꯔꯤꯅ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯦꯜ एपिसोड ꯄꯣꯗꯀꯥꯁ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯊꯋꯥꯏꯒꯤ ꯇꯤꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯃꯗꯤ ꯊꯋꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯄꯣꯗꯀꯥꯁ ꯐꯤल्म ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗ ꯍꯥꯟꯅ ꯎꯕꯤꯈ꯭ꯔꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯇꯥꯡꯂꯕ ꯌꯨꯅꯤꯛ ꯑꯣꯏꯔꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯔꯕ ꯐꯤल्म ꯊꯋꯥꯏꯒꯤ ꯊꯋꯥꯏ 28ꯀꯤ ꯃꯤꯠ ꯅꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯑꯦꯞꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯖꯒꯗꯕꯁꯤ ꯃꯌꯥꯝ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤल्मꯁꯤꯗꯁꯨ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯀꯃꯦꯟꯠꯁ ꯁꯖꯦꯁꯟꯁ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯒ ꯊꯋꯥꯏꯒꯤ ꯇꯤꯝꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯀꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯒꯗꯕ ꯐꯤल्म ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯁꯤ ꯃꯌꯥꯝꯗ ꯄꯤꯕꯤꯔꯒ ꯃꯌꯥꯝꯒꯤ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯍꯥꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Thank you. ꯊꯋꯥꯏꯅ ꯑꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯅꯕ ꯇꯥꯈꯤ
ꯊꯥꯖꯅꯗꯨꯅꯁꯨ ꯂꯥꯛꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯀꯅꯤ ꯗꯕꯩꯗꯍꯣ ꯍꯥꯟꯅ ꯅꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯃꯤꯉꯩꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕ ꯂꯩ ꯇꯤꯟꯅꯕꯤꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯏꯙꯧ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ ꯃꯁꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯅꯦꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤꯅꯦꯕ ꯌꯥꯝ ꯀꯟꯅ ꯁꯥꯎꯍꯜꯂꯨꯀꯣ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯊꯥꯖꯗꯕ ꯇꯧꯒꯅꯨ 하요 낭그라나 할프로 낭그라나 할프로 하요 하요 낭그라나 할프로 하요 하요 낭그라나 할프로 하요 낭그라나 할프로 하요 낭부그라나 할프로 하요